ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯡꯉꯟꯕꯤꯒꯤ ꯃꯇꯝ ꯀꯨꯏꯅ ꯀꯥꯏꯅꯔꯨꯔꯕ ꯏꯃꯨꯡ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯈꯣꯡꯌꯥꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯣꯡꯌꯥꯝꯕ ꯃꯕꯨꯛ ꯐꯠꯇꯕ, ꯃꯤꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯗꯕ, ꯃꯁꯥꯒꯤꯇ ꯈꯟꯕ ꯅꯤꯡꯊꯧ ꯑꯃꯈꯛꯅꯤ꯫ ꯈꯣꯡꯌꯥꯝꯕ ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯇꯝꯐꯥꯌꯥꯏ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯌꯥꯏ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕꯤ, ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯅ ꯇꯧꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯊꯤꯡꯕꯒꯤ ꯊꯧꯅꯥꯗꯤ ꯂꯩꯖꯔꯝꯗꯦ꯫ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯖꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯖꯩ꯫ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯅ ꯐꯠꯇꯕ ꯇꯧꯕ ꯑꯃꯗꯤ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗꯕ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯕꯨꯁꯨ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯐꯠꯇꯅ ꯈꯟꯕꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯄꯨꯡꯀꯛ ꯆꯥꯎꯔꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯃꯣꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕ ꯑꯁꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯕ ꯃꯇꯝ ꯑꯗꯨꯗ ꯃꯕꯨꯛ ꯃꯔꯥ ꯌꯥꯝꯅ ꯇꯞꯄꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡꯕꯨ ꯃꯣꯝꯕ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯕꯥꯟ ꯃꯨꯔꯇꯤ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯏꯪ ꯇꯞꯆꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯞꯅ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯇꯧꯖꯩ꯫ ꯅꯤꯡꯊꯧ ꯈꯣꯡꯌꯥꯝꯕꯅ ꯄꯥꯜꯂꯤꯕ ꯂꯩꯕꯥꯛꯇꯨꯒꯤ ꯆꯤꯡꯌꯥ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯆꯥꯎꯔꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯦꯟ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯤ, ꯃꯆꯥꯅꯨꯄꯤ ꯄꯨꯡꯀꯛ ꯆꯥꯎꯔꯕꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯊꯥꯕꯂꯩ ꯀꯧꯏ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯂꯥꯟꯉꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯒꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗ꯭ꯔꯕꯁꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯆꯥꯎꯔꯦꯟꯗꯨ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯁꯤꯡ ꯊꯥꯅꯕ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯎ ꯑꯃ ꯀꯛꯇꯨꯅ ꯂꯩꯔꯤ꯫ ꯊꯥꯕꯂꯩꯁꯨ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯞ ꯀꯌꯥ ꯑꯃ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯥꯡꯉꯟꯕꯤꯅ, "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ"꯫ ꯃꯗꯨꯗ ꯃꯃꯥ ꯊꯥꯕꯂꯩꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯂꯐꯣꯏ ꯂꯩꯕꯗꯣ ꯑꯗꯨ ꯍꯥꯟꯅ ꯆꯥꯔꯣ, ꯏꯃꯥ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯒꯦꯀꯣ"꯫ ꯂꯥꯡꯉꯟꯕꯤꯁꯨ ꯂꯐꯣꯏ ꯑꯗꯨ ꯆꯥꯔꯤ꯫ ꯂꯐꯣꯏ ꯆꯥꯅ ꯆꯥꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ, "ꯁꯤꯅꯗꯤ ꯄꯨꯛ ꯂꯥꯝꯕ ꯐꯔꯣꯏ, ꯏꯃꯥꯁꯨ ꯆꯥꯛ ꯊꯣꯡꯕ ꯍꯧꯕꯇ ꯉꯥꯏꯔꯤ, ꯆꯥꯛ ꯂꯥꯝꯂꯤꯕꯁꯦ ꯐꯅꯕ ꯆꯥꯕ ꯌꯥꯕ ꯈꯔ ꯊꯤꯔꯨꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯉꯟꯕꯤꯗꯨ ꯃꯌꯨꯝꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ꯫ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯇꯨꯡꯗ ꯃꯃꯥ ꯊꯥꯕꯂꯩꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯏ, "ꯏꯃꯥꯒꯤ ꯂꯥꯡꯉꯟꯕꯤ, ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯇꯥꯕ꯭ꯔꯣ? ꯅꯪꯒꯤ ꯄꯥꯕꯅ ꯃꯅꯤꯡꯗ ꯎ ꯀꯛꯂꯤꯕꯁꯦ ꯋꯥꯔꯝꯂꯅꯤ, ꯊꯛꯅꯅꯕ ꯏꯁꯤꯡ ꯈꯔ ꯄꯤꯔꯨ ꯂꯥꯛꯑꯣ"꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯂꯥꯡꯉꯟꯕꯤꯗꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯤꯕ ꯑꯗꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ, "ꯍꯩꯃꯥ, ꯍꯧꯖꯤꯛ ꯋꯥꯏꯗ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦꯅꯦꯁꯦ, ꯃꯁꯤꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ"꯫ ꯊꯥꯕꯂꯩ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯉꯥꯡꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯅꯤꯡꯗ ꯁꯤꯡ ꯑꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯎ ꯀꯛꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯛꯅꯅꯕ ꯏꯁꯤꯡ ꯆꯥꯏꯊꯦꯜ ꯑꯊꯟꯕ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥꯛꯏ꯫ ꯆꯥꯎꯔꯦꯟꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯕꯂꯩꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯤ꯫ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯅꯣ ꯅꯪꯅ ꯅꯆꯤꯟꯗꯣ ꯇꯨꯝꯊꯣꯛꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯂꯤꯕꯗꯨꯕꯣ"꯫ ꯊꯥꯕꯂꯩꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯅꯆꯥꯅꯨꯄꯤꯗꯣ ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯛ ꯂꯣꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯥꯏꯗꯅ ꯍꯪꯂꯝꯕꯅꯤ꯫ ꯑꯩꯅ ꯂꯐꯣꯏꯗꯣ ꯍꯥꯟꯅ ꯆꯥꯔꯣ, ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯒꯦ ꯍꯥꯏꯗꯅ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯤ꯫ ꯅꯨꯡꯁꯥꯁꯤꯁꯨ ꯁꯥꯕꯒ ꯃꯈꯣꯏ ꯃꯄꯥꯁꯨ ꯋꯥꯔꯝꯂꯅꯤ ꯍꯥꯏꯗꯅ ꯏꯁꯤꯡ ꯊꯛꯅꯕ ꯈꯔ ꯄꯤꯔꯨ ꯂꯥꯎ ꯍꯥꯏꯅ ꯀꯧꯕꯕꯨ ꯅꯆꯥꯅꯨꯄꯤꯗꯣ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨꯒꯤ ꯁꯥꯎꯅꯤꯡꯗꯅ ꯏꯇꯣꯝꯇ ꯍꯥꯏꯖꯕꯅꯤ"꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯔꯦꯟꯗꯨ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ ꯌꯥꯔꯦ ꯊꯥꯕꯂꯩ, ꯁꯥꯎꯔꯨꯔꯅꯨ, ꯅꯆꯥꯅꯨꯄꯤꯗꯣ ꯁꯥꯟꯅꯕ ꯆꯠꯂꯝꯂꯅꯤ"꯫ ꯊꯥꯕꯂꯩꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯈꯣꯏꯗꯧꯁꯦ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯔꯒ ꯃꯣꯏ ꯃꯄꯥꯅ ꯅꯣꯛꯂꯤꯕ, ꯅꯆꯥꯅꯨꯄꯤꯁꯦ ꯃꯣꯏ ꯃꯄꯥꯅ ꯃꯥꯡꯍꯟꯗꯧꯔꯕꯅꯤ, ꯁꯨꯝ ꯀꯟꯈꯠ ꯀꯟꯈꯠꯇꯅ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯕꯅꯤꯀꯣ"꯫ ꯆꯥꯎꯔꯦꯟꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯔꯒ ꯑꯃꯨꯛ ꯍꯦꯟꯅ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯗꯥꯏꯅꯣ ꯀꯗꯥꯏꯅꯣ, ꯏꯁꯤꯡꯗꯣ ꯄꯤꯔꯛꯑꯣ, ꯄꯨꯛꯁꯦ ꯄꯦꯟꯅ ꯑꯃꯨꯛꯇ ꯊꯛꯀꯦ"꯫ ꯊꯥꯕꯂꯩ ꯌꯥꯝ ꯁꯥꯎꯅ, "ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯅꯠꯇ꯭ꯔꯣ? ꯏꯁꯤꯡꯒ ꯑꯃꯠꯇ ꯊꯛꯂꯨꯔꯅꯨ, ꯅꯣꯛꯂꯒ ꯑꯗꯨꯝ ꯂꯩꯔꯣ"꯫
ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯋꯣꯏꯃꯛꯀꯤꯒ ꯁꯥꯎꯏꯅꯦ ꯁꯤꯕꯣ, ꯀꯗꯥꯏꯅꯣ ꯏꯁꯤꯡꯗꯣ ꯄꯤꯔꯛꯑꯣꯅꯦ꯫ ꯊꯥꯕꯜꯂꯩꯁꯨ ꯃꯄꯨꯔꯣꯏꯕꯗ ꯏꯁꯤꯡꯗꯣ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯩꯗꯥꯗꯣ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ꯫ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ, ꯅꯪꯕꯨ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕꯔꯣ? ꯊꯥꯕꯜꯂꯩꯅ ꯈꯨꯝꯂꯛꯏ, ꯐꯠꯇ꯭ꯔꯤꯌꯦ, ꯁꯥꯎꯈꯤꯗ ꯌꯥꯝ ꯋꯥꯠꯂꯤ꯫ ꯆꯥꯎꯔꯦꯟꯅ, ꯅꯪꯕꯨ ꯆꯥꯛꯀ ꯂꯣꯏꯔꯝꯂꯕ꯭ꯔꯣ? ꯊꯥꯕꯜꯂꯩꯅ, ꯂꯣꯏꯗ꯭ꯔꯤ, ꯑꯦꯟꯁꯥꯡ ꯐꯨꯠꯂꯝꯂꯤ꯫ ꯆꯥꯎꯔꯦꯟꯅ, ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯑꯦꯟꯁꯥꯡ ꯊꯣꯡꯂꯒꯦ? ꯊꯥꯕꯜꯂꯩꯅ, ꯄꯥꯟ ꯑꯃ ꯏꯔꯣꯜꯂꯒ ꯉꯥ ꯃꯆꯥ ꯈꯔ ꯂꯩꯕꯗꯣ ꯇꯥꯎꯔꯒꯦ꯫ ꯆꯥꯎꯔꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯆꯪꯉꯣ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯣ, ꯑꯩꯁꯨ ꯎ ꯃꯀꯛꯁꯦ ꯈꯥꯏꯗꯣꯛꯂꯝꯂꯒ ꯆꯠꯂꯛꯑꯒꯦ꯫ ꯊꯥꯕꯜꯂꯩꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ, ꯆꯥꯎꯔꯦꯜꯁꯨ ꯎꯀꯛ ꯑꯗꯨꯕꯨ ꯈꯥꯏꯍꯧꯔꯝꯃꯤ꯫ ꯇꯁꯦꯡꯕꯃꯛꯀꯤꯁꯨ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯥꯕꯜꯂꯩ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯂꯥꯡꯉꯝꯕꯤꯁꯤ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯂꯥꯡꯉꯝꯕꯤꯗꯨ ꯉꯁꯥꯏꯗꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯇꯥꯏ ꯏꯊꯪ ꯊꯪꯕ ꯑꯪꯒꯨꯔ ꯊꯥꯕ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯑꯪꯒꯨꯔ ꯆꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯪꯒꯨꯔ ꯃꯌꯥꯝ ꯑꯃ ꯊꯥꯔꯤꯕ ꯍꯤꯡꯈꯣꯜ ꯑꯗꯨ ꯑꯐꯕꯤ ꯀꯧꯕꯤ ꯅꯍꯥ ꯅꯨꯄꯤ ꯑꯃꯒꯤꯅꯤ꯫ ꯃꯥꯅ ꯊꯥꯖꯔꯤꯕ ꯑꯪꯒꯨꯔ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ꯫ ꯑꯪꯒꯨꯔ ꯑꯃꯨꯟꯕ ꯑꯗꯨ ꯆꯔꯣꯡ ꯆꯔꯣꯡ ꯌꯥꯟꯊꯗꯨꯅ ꯅꯤꯡꯊꯤꯅ ꯄꯥꯜꯂꯤ꯫ ꯑꯪꯒꯨꯔꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛꯇꯨꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯕꯗꯤ ꯀꯨꯝꯁꯤ ꯆꯍꯤꯗꯤ ꯁꯦꯟ ꯌꯥꯝꯅ ꯐꯪꯂꯒꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯂꯩꯖꯔꯤꯕꯅꯤ꯫ ꯑꯐꯕꯤꯗꯨ ꯃꯥꯒꯤ ꯑꯪꯒꯨꯔ ꯊꯥꯔꯤꯕ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯎꯆꯦꯛ ꯑꯃ ꯐꯥꯎꯕ ꯇꯣꯡꯍꯟꯗꯕ ꯃꯈꯩ ꯁꯦꯟꯅꯖꯔꯤꯕꯅꯤ꯫ ꯑꯐꯕꯤꯅ ꯆꯥꯛ ꯆꯥꯕꯒꯤ ꯏꯃꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯆꯪꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯡꯉꯝꯕꯤꯗꯨꯅ ꯅꯥꯔꯣꯟꯗ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯐꯖꯕ ꯑꯪꯒꯨꯔ ꯆꯔꯣꯡ ꯑꯗꯨ ꯊꯠꯇꯨꯅ ꯉꯁꯥꯏꯗꯒꯤ ꯆꯥꯔꯤꯕꯅꯤ꯫ ꯑꯐꯕꯤ ꯏꯃꯨꯡꯗꯒꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯊꯣꯛꯂꯛꯂꯒ ꯃꯥꯒꯤ ꯑꯪꯒꯨꯔ ꯊꯥꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯎꯆꯦꯛ ꯈꯔ ꯇꯣꯡꯂꯝꯕ ꯑꯗꯨꯕꯨ ꯇꯥꯜꯂꯝꯃꯤ꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨ ꯇꯥꯜꯂꯒ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯂꯥꯡꯉꯝꯕꯤꯗꯨ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯂꯥꯡꯉꯝꯕꯤꯁꯨ ꯐꯖꯔꯕ ꯑꯪꯒꯨꯔ ꯆꯔꯣꯡ ꯑꯃꯗ ꯆꯤꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯐꯕꯤꯅ ꯑꯁꯣꯝꯗ ꯂꯥꯎꯔꯛꯂꯝꯃꯤ, ꯍꯥꯏ ꯂꯥꯡꯉꯝꯕꯤ, ꯅꯪꯅ ꯑꯩꯒꯤ ꯑꯪꯒꯨꯔꯁꯦ ꯀꯗꯣꯝꯗꯒꯤ ꯆꯪꯂꯒ ꯆꯥꯔꯝꯂꯤꯕꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯂꯥꯡꯉꯝꯕꯤꯗꯨ ꯃꯥꯅ ꯆꯤꯛꯂꯝꯕ ꯑꯪꯒꯨꯔ ꯑꯗꯨ ꯆꯤꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯑꯐꯕꯤ ꯁꯥꯎꯅ ꯄꯥꯏꯔꯛꯂꯤꯕ ꯆꯩ ꯑꯗꯨꯅ ꯂꯥꯡꯉꯝꯕꯤꯗ ꯂꯪꯂꯝꯃꯤ꯫ ꯂꯥꯡꯉꯝꯕꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯐꯕꯤ ꯌꯥꯝ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯩ ꯅꯄꯥ ꯌꯥꯏꯃꯤ ꯃꯆꯥ, ꯅꯪ ꯅꯃꯥꯗ ꯇꯥꯛꯂꯒ ꯐꯨꯍꯟꯒꯦ ꯈꯪꯅꯤꯗꯅ꯫ ꯂꯥꯡꯉꯝꯕꯤ ꯃꯌꯨꯝꯗ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥ ꯂꯥꯛꯂꯕ ꯑꯗꯨꯗ ꯃꯄꯥ ꯆꯥꯎꯔꯦꯟꯅ, ꯏꯄꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣ? ꯏꯆꯥ ꯋꯥꯔꯝꯂꯅꯤ, ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯣ꯫ ꯂꯥꯡꯉꯝꯕꯤꯅ ꯃꯄꯥꯗ, ꯄꯥꯕꯗꯤ ꯆꯥꯛ ꯆꯥꯔꯕꯣ? ꯃꯄꯥ ꯆꯥꯎꯔꯦꯟꯅ, ꯄꯥꯕꯗꯤ ꯏꯆꯥ ꯉꯥꯏꯕ ꯉꯝꯗꯗꯅ ꯆꯥꯔꯤ, ꯅꯃꯥꯗꯤ ꯆꯥꯗ꯭ꯔꯤꯕꯅꯤ, ꯅꯃꯥꯒ ꯆꯥꯃꯤꯟꯅꯔꯨꯔꯣ, ꯆꯪꯉꯣ꯫ ꯃꯃꯥ ꯊꯥꯕꯜꯂꯩꯁꯨ ꯃꯆꯥꯒꯤ ꯃꯈꯣꯟ ꯇꯥꯕ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯣ? ꯆꯥꯛꯀ ꯆꯥꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕꯔꯣ ꯅꯪꯕꯣ? ꯅꯨꯃꯤꯠꯁꯦ ꯋꯥꯗꯣꯟ ꯌꯧꯔꯕꯅꯤ, ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯃꯃꯥꯅ ꯍꯪꯂꯤꯕ ꯑꯗꯨ ꯈꯨꯝꯗꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯒꯦ? ꯃꯃꯥꯅ, ꯄꯥꯜ ꯏꯔꯣꯜꯂꯦ, ꯏꯃꯥꯁꯨ ꯏꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ, ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯔꯨꯔꯁꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯥꯕꯜꯂꯩ ꯃꯆꯥꯅꯨꯄꯤ ꯂꯥꯡꯉꯝꯕꯤꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯕꯜꯂꯩꯅ, ꯏꯆꯥ ꯊꯣꯏꯕꯤ, ꯑꯦꯟꯁꯥꯡꯗꯨꯕꯨ ꯍꯥꯎꯇꯕ꯭ꯔꯣ? ꯂꯥꯡꯉꯝꯕꯤꯅ, ꯌꯥꯝ ꯍꯥꯎꯏ ꯏꯃꯥ, ꯆꯥꯛ ꯂꯩꯇ꯭ꯔꯕꯣ? ꯆꯥꯛ ꯈꯔꯒ ꯍꯥꯞꯄꯤꯌꯨ꯫ ꯃꯃꯥ ꯊꯥꯕꯜꯂꯩꯅ, ꯂꯩ, ꯏꯃꯥ ꯍꯥꯞꯄꯤꯔꯒꯦ, ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯎꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯆꯥꯛ ꯍꯥꯞꯄꯤꯔꯤ꯫ ꯂꯥꯡꯉꯝꯕꯤꯁꯨ ꯃꯃꯥꯅ ꯍꯥꯞꯂꯛꯏꯕ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯐꯕꯤꯗꯨ ꯊꯥꯕꯜꯂꯩ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯁꯨ ꯆꯥꯎꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯐꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯗꯥ, ꯏꯆꯦ ꯊꯥꯕꯜꯂꯩꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯏꯆꯦꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ꯫ ꯑꯗꯨꯗ ꯆꯥꯎꯔꯦꯟꯅ, ꯂꯩꯕꯅꯤ, ꯆꯥꯛ ꯆꯥꯔꯤꯕꯅꯤ꯫ ꯆꯥꯎꯔꯦꯟ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯥꯅꯕ ꯀꯧꯔꯤ꯫ ꯊꯥꯕꯜꯂꯩꯁꯨ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯐꯕꯤ ꯎꯕꯗ ꯊꯥꯕꯜꯂꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯐꯕꯤ, ꯅꯪꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯑꯐꯕꯤ ꯈꯔ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤ ꯂꯥꯡꯉꯝꯕꯤꯗꯣ ꯏꯆꯦꯅ ꯈꯔ
ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯝꯂꯒꯦꯅꯦ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯅ ꯂꯥꯛꯂꯤꯕꯗꯨꯕꯣ? ꯑꯐꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯅ ꯑꯩꯒꯤ ꯍꯤꯡꯈꯣꯜꯗ ꯊꯥꯔꯤꯕ ꯑꯪꯒꯨꯔ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯪꯒꯨꯔ ꯆꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯩꯅ ꯑꯗꯨ ꯋꯥꯅ ꯊꯥꯖꯔꯒ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯨꯝꯁꯤ ꯆꯍꯤꯗꯤ ꯑꯪꯒꯨꯔꯗꯣ ꯌꯥꯝꯅ ꯐꯖꯔꯦ, ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯕꯗꯤ ꯁꯦꯟ ꯌꯥꯝꯅ ꯐꯪꯒꯅꯤ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯥꯕꯜꯂꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯀꯌꯥꯅ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯕꯅꯣꯕ? ꯑꯐꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩ ꯂꯥꯛꯄ ꯎꯕꯗꯒꯤ ꯆꯦꯟꯈꯤꯒꯦ ꯇꯧꯕꯗ ꯑꯩꯅ ꯁꯥꯎꯗꯅ ꯆꯩꯕꯅꯤ꯫ ꯆꯩꯔꯦ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯀꯤꯗꯃꯛꯈꯩ ꯑꯪꯒꯨꯔ ꯆꯔꯣꯡ ꯑꯃꯕꯨ ꯑꯃꯨꯛ ꯆꯤꯛꯇꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯆꯦꯟꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯊꯥꯕꯜꯂꯩꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯑꯐꯕꯤ, ꯅꯪ ꯁꯥꯎꯔꯅꯨ, ꯅꯪꯅ ꯋꯥꯅ ꯊꯥꯖꯕꯅꯤ꯫ ꯏꯆꯥꯅꯨꯄꯤꯅ ꯆꯥꯊꯣꯛꯈꯤꯕ ꯑꯪꯒꯨꯔ ꯑꯗꯨꯒꯤ ꯃꯃꯜꯗꯣ ꯏꯆꯦ ꯁꯦꯜ ꯑꯣꯏꯅ ꯄꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯟ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯑꯐꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯑꯐꯕꯤꯁꯨ ꯁꯦꯜ ꯑꯗꯨ ꯂꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯦ ꯊꯥꯕꯜꯂꯩ, ꯑꯩꯁꯨ ꯑꯩꯅ ꯋꯥꯅ ꯊꯥꯖꯕꯅꯤꯅ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯗꯅ ꯆꯪꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯃꯟꯗꯅ ꯇꯧꯕꯅꯤ꯫ ꯂꯥꯟꯉꯝꯕꯤꯗꯣ ꯃꯇꯨꯡꯗ ꯇꯧꯗꯅꯕ ꯏꯆꯦꯅ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯊꯥꯕꯜꯂꯩꯅ ꯍꯣꯏ, ꯃꯇꯨꯡ ꯇꯧꯗꯅꯕ ꯑꯩ ꯍꯥꯏꯔꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯆꯦ꯫ ꯑꯐꯕꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯄꯥꯟꯗ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯥꯡꯉꯟꯕꯤꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯃꯃꯥꯗꯨ ꯌꯥꯝ ꯁꯥꯎꯔꯦ ꯈꯪꯂꯗꯨꯅ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯃꯅꯤꯡꯗ ꯄꯨꯊꯣꯛꯂꯒ ꯐꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯊꯥꯕꯜꯂꯩ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯅꯨꯄꯤꯁꯦ ꯀꯝꯗꯧꯗꯣꯏꯅꯣ? ꯄꯤꯛꯂꯤꯉꯩꯗꯗꯤ ꯃꯐꯩ, ꯆꯥꯎꯔꯒ ꯂꯝ ꯁꯨꯝ ꯍꯦꯜꯂꯛꯂꯤꯕꯁꯤꯕꯣ? ꯃꯈꯣꯏ ꯃꯄꯥꯅ ꯈꯔ ꯆꯩ ꯉꯥꯡ ꯇꯧꯔꯗꯤ ꯐꯗꯧꯅꯤ꯫ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ, ꯑꯉꯥꯡꯅ ꯂꯝ ꯍꯦꯜꯂꯦ ꯍꯥꯏꯗꯅ ꯐꯨꯔꯒ ꯐꯒꯗꯕ ꯅꯠꯇꯦ꯫ ꯐꯖꯅ ꯅꯤꯡꯊꯤꯅ ꯊꯦꯝꯅꯧꯗꯅ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯅꯦ꯫ ꯊꯥꯕꯜꯂꯩꯅ ꯑꯩꯁꯨꯅꯦ ꯏꯆꯥꯁꯦ ꯐꯨꯅꯤꯡꯕ ꯅꯠꯇꯦ, ꯐꯨꯅꯅꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯔꯛꯄ꯫ ꯐꯖꯅ ꯊꯦꯝꯅꯧꯗꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯌꯦꯡꯉꯤ, ꯅꯨꯃꯤꯠꯇꯨꯃꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ, ꯅꯣꯡ ꯉꯥꯟꯕꯒ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯏ, ꯑꯗꯨꯗꯗꯤ ꯑꯗꯨꯝ ꯐꯨꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯕꯜꯂꯩꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯄꯥꯟꯗ ꯀꯧꯊꯣꯛꯂꯒ ꯆꯩꯔꯤ꯫ ꯃꯇꯨꯡꯗ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯇꯧꯗꯅꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯤ꯫ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯅꯤꯅ ꯂꯥꯡꯉꯝꯕꯤꯗꯨ ꯃꯃꯥꯅ ꯆꯩꯔꯤꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧ ꯈꯣꯡꯌꯥꯝꯕꯗꯨ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯌꯥꯏꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯖꯩ꯫ ꯏꯅꯤꯡꯊꯧꯅ ꯑꯗꯨꯛ ꯁꯥꯎꯕꯤꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯂꯩꯃ, ꯅꯆꯥꯅꯨꯄꯥ ꯃꯣꯝꯕꯗꯨ ꯀꯗꯥꯏꯗ ꯆꯠꯈꯤ? ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯌꯥꯏꯅ ꯑꯁꯨꯝꯅ ꯈꯨꯝꯖꯩ꯫ ꯏꯆꯥꯅꯨꯄꯥ ꯃꯣꯝꯕꯗꯤ ꯃꯍꯩ ꯇꯝꯕ ꯆꯠꯈꯤꯕꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯍꯜꯂꯛꯑꯅꯤ꯫ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯁꯥꯎꯅ ꯍꯜꯂꯛꯑꯣꯏ, ꯃꯥꯅ ꯇꯝꯂꯤꯕ ꯃꯍꯩ ꯑꯁꯤꯕꯨ ꯁꯪꯃꯥꯟ ꯂꯦꯡꯃꯥꯟꯅꯕ ꯊꯦꯡꯅꯕ ꯉꯝꯅꯕ ꯊꯥꯡ ꯇꯦꯟꯒꯤ ꯃꯍꯩ ꯇꯝꯂꯤꯕ꯭ꯔꯥ, ꯖꯒꯣꯏ ꯇꯝꯂꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯅ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯏꯅꯤꯡꯊꯧ, ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ, ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯅꯤꯡꯊꯧꯁꯨ ꯁꯥꯎꯔꯝꯕ ꯑꯗꯨ ꯈꯔ ꯐꯥꯊꯩ꯫ ꯃꯍꯥꯔꯥꯅꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯣꯝꯕꯗꯣ ꯖꯒꯣꯏ ꯇꯝꯐꯝꯗ ꯖꯒꯣꯏ ꯁꯥꯕ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯏꯅꯤꯡꯊꯧꯅ ꯊꯦꯡꯅꯕꯤꯔꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯖꯒꯣꯏ ꯌꯦꯡꯂꯝꯕ ꯅꯠꯇꯦ, ꯖꯒꯣꯏ ꯇꯝꯕꯗꯣ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯌꯥꯏꯅ ꯍꯣꯔꯦꯟ ꯏꯆꯥꯅꯨꯄꯥ ꯍꯜꯂꯛꯑꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯕꯤꯔꯣ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕꯤꯔꯣ, ꯉꯁꯥꯏ ꯃꯈꯩ ꯂꯩꯕꯥꯛꯀꯤ ꯋꯥ ꯈꯠꯅꯔꯨꯕꯒꯤ ꯋꯥꯔꯝꯂꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯔꯥꯅꯤꯗꯨ ꯊꯣꯛꯈꯤ꯫ ꯅꯤꯡꯊꯧ ꯈꯣꯡꯌꯥꯝꯕꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯄꯤꯛꯂꯤꯉꯩꯗꯗꯤ ꯏꯪ ꯇꯞꯆꯩ ꯍꯥꯏꯗꯅ ꯍꯔꯥꯎꯔꯨꯕ, ꯑꯗꯨꯒ ꯆꯥꯎꯔꯛꯂꯀꯥꯟꯗꯅ ꯅꯨꯄꯤꯒꯨꯝꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯕ꯫ ꯍꯌꯦꯡꯗꯒꯤ ꯅꯤꯡꯊꯧ ꯏꯁꯥꯃꯛꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯊꯥꯡ ꯇꯦꯟꯒꯤ ꯃꯍꯩ ꯇꯝꯂꯤꯕ ꯑꯗꯨ ꯌꯦꯡꯁꯤꯜꯂꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯈꯣꯡꯌꯥꯝꯕꯗꯨ ꯍꯤꯞꯊꯩ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕ ꯖꯒꯣꯏ ꯇꯝꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯃꯥ ꯃꯍꯥꯔꯥꯅꯤꯕꯨ ꯍꯥꯟꯅ ꯊꯤꯖꯩ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯣꯡꯂꯤꯕ ꯑꯗꯣꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯌꯥꯏꯅ ꯆꯥꯛ ꯊꯣꯡꯐꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯃꯆꯥꯅ ꯀꯣꯜꯂꯛꯂꯤꯕ ꯑꯗꯨꯗ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯀꯣꯟꯕꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯣꯟꯕꯅ
ꯃꯃꯥ ꯃꯍꯥꯔꯥꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯔꯦ, ꯖꯒꯣꯏꯁꯨ ꯇꯝꯂꯛꯏ, ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣ, ꯅꯪ ꯖꯒꯣꯏ ꯇꯝꯍꯧꯏ ꯍꯥꯏꯗꯅ ꯅꯄꯥ ꯅꯤꯡꯊꯧꯗꯣ ꯌꯥꯝ ꯁꯥꯎꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯏꯃꯥ, ꯑꯩꯅ ꯖꯒꯣꯏ ꯇꯝꯂꯒ ꯏꯄꯥ ꯅꯤꯡꯊꯧꯗꯤ ꯀꯔꯤꯒꯤ ꯁꯥꯎꯔꯤꯕ? ꯃꯗꯨꯗ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥ ꯋꯥꯔꯦ ꯍꯥꯏꯔꯤꯗꯣ ꯆꯥꯅꯕ ꯍꯥꯟꯅ ꯈꯔ ꯆꯥꯊꯣꯛꯎ, ꯑꯗꯨꯒ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯆꯥꯅ ꯊꯛꯅꯕ ꯄꯤꯖꯔꯤ꯫ ꯅꯤꯡꯊꯧ ꯈꯣꯡꯌꯥꯝꯕꯁꯨ ꯃꯍꯥꯔꯥꯅꯤꯒ ꯃꯆꯥꯒꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪ ꯊꯥꯡ ꯇꯦꯟ ꯇꯝꯕ ꯆꯠꯂꯣ ꯍꯥꯏꯔꯒ ꯖꯒꯣꯏ ꯇꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯔꯥꯖꯀꯨꯃꯥꯔꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯅ ꯊꯥꯡ ꯇꯦꯟꯒꯤ ꯏꯍꯩ ꯇꯝꯂꯨꯔꯒ ꯍꯜꯂꯛꯄꯗ ꯖꯒꯣꯏ ꯇꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯕꯅꯤ꯫ ꯈꯣꯡꯌꯥꯝꯕꯅ, ꯅꯍꯩꯗꯣ ꯇꯝꯕ ꯂꯣꯏꯔꯕꯗꯤ ꯀꯣꯅꯨꯡꯗ ꯂꯥꯛꯇꯗꯅ ꯖꯒꯣꯏ ꯇꯝꯕ ꯑꯃꯨꯛ ꯌꯥꯎꯗꯨꯅ ꯂꯩꯊꯣꯛꯂꯤꯕ? ꯖꯒꯣꯏ ꯍꯥꯏꯕꯁꯦ ꯅꯨꯄꯤꯒꯤ ꯃꯊꯧꯅꯤ, ꯅꯨꯄꯥꯒꯤ ꯅꯠꯇꯦ, ꯃꯇꯨꯡ ꯇꯧꯒꯅꯨ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯆꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯖꯒꯣꯏꯁꯦ ꯅꯨꯄꯤꯒꯤ ꯃꯊꯧ ꯑꯣꯏꯔꯒ ꯏꯄꯥ ꯅꯤꯡꯊꯧꯅ ꯀꯔꯤꯒꯤ ꯅꯨꯄꯤ ꯃꯌꯥꯝꯅ ꯖꯒꯣꯏ ꯁꯥꯕꯗ ꯌꯥꯎꯔꯤꯕ? ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯧꯗꯨ ꯃꯆꯥꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯖꯒꯣꯏ ꯇꯝꯕ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯊꯥꯡ ꯇꯦꯟ ꯇꯝꯕꯗꯣ ꯃꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯄꯥ ꯅꯤꯡꯊꯧꯅ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤꯒꯤ ꯃꯔꯛꯇ ꯖꯒꯣꯏ ꯁꯥꯔꯤꯕ ꯑꯗꯨꯗꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯁꯥꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯅ, ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯆꯥꯅ ꯖꯒꯣꯏ ꯁꯥꯕ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯕ ꯑꯗꯨꯁꯨ ꯊꯥꯡ ꯇꯦꯟ ꯇꯝꯂꯨꯕꯒꯤ ꯋꯥꯕ ꯑꯗꯣ ꯀꯣꯛꯅꯅꯕ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯕꯅꯤ꯫ ꯃꯁꯤꯕꯨ ꯀꯥꯏꯔꯕ꯭ꯔꯅꯦ? ꯀꯥꯏꯗꯦ, ꯅꯄꯥ ꯅꯤꯡꯊꯧꯅ ꯌꯥꯗ꯭ꯔꯕꯗꯤ ꯃꯇꯨꯡ ꯇꯧꯔꯅꯨ꯫ ꯍꯌꯦꯡꯋꯥꯏ ꯏꯆꯥꯅ ꯅꯄꯥ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗꯦ꯫ ꯅꯍꯩ ꯇꯝꯂꯤꯕ ꯑꯗꯣ ꯅꯕꯨꯛꯅꯤꯡ ꯆꯪꯅ ꯇꯝꯃꯨꯀꯣ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯨꯟꯅ ꯇꯥꯖꯩ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯨꯟꯖꯥ ꯄꯨꯝꯕ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯔꯤ꯫ ꯂꯥꯡꯉꯟꯕꯤꯁꯨ ꯃꯇꯥꯁꯤꯡꯒ ꯄꯥꯛꯂꯕ ꯂꯃꯥꯡ ꯑꯃꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤ ꯀꯧꯕꯤ ꯂꯥꯡꯉꯟꯕꯤꯒꯤ ꯃꯇꯥ ꯑꯃꯁꯨ ꯃꯌꯨꯝꯗꯒꯤ ꯃꯇꯥ ꯃꯌꯥꯝꯗꯨꯅ ꯁꯥꯟꯅꯔꯤꯕ ꯂꯃꯥꯡ ꯑꯗꯨ ꯇꯝꯅ ꯍꯔꯥꯎꯅ ꯆꯦꯟꯖꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯆꯦꯜꯂꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯉꯥꯎꯁꯤꯟꯅꯕ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯔꯣꯜ ꯑꯣꯏꯕ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝꯅ ꯊꯣꯏꯕꯤꯕꯨ ꯊꯠꯇꯨꯅ ꯊꯝꯂꯤ꯫ ꯊꯣꯏꯕꯤꯕꯨ ꯊꯠꯇꯨꯅ ꯊꯝꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯨꯊꯤ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯂꯨꯆꯤꯡꯂꯒ ꯊꯠꯂꯤꯕꯅꯤ꯫ ꯃꯨꯊꯤꯗꯨ ꯀꯨꯆꯨ ꯌꯥꯝꯅ ꯃꯨꯏ, ꯂꯝꯁꯨ ꯌꯥꯝꯅ ꯍꯦꯟꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ꯫ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯨꯊꯤ, ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯤꯁꯦ? ꯏꯇꯥꯁꯤꯡꯒ ꯁꯥꯟꯅꯕ ꯊꯦꯡꯈ꯭ꯔꯅꯤ, ꯑꯩ ꯆꯠꯀꯦ, ꯍꯟꯗꯣꯛꯑꯣ꯫ ꯃꯗꯨꯗ ꯃꯨꯊꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯁꯥꯟꯅꯕ ꯆꯠꯀꯦ ꯍꯥꯏꯔꯗꯤ ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯂꯒ ꯖꯒꯣꯏ ꯁꯥꯔꯝꯃꯣ, ꯑꯗꯨꯒ ꯆꯠꯂꯣ, ꯅꯠꯇ꯭ꯔꯗꯤ ꯆꯠꯄ ꯌꯥꯔꯣꯏ꯫ ꯃꯨꯊꯤ, ꯅꯪ ꯍꯣꯔꯦꯟ ꯄꯥꯕꯗ ꯍꯩꯗꯣꯛꯂꯒ ꯐꯨꯍꯜꯂꯨꯔꯥ? ꯅꯣꯏ ꯄꯥꯕꯗ ꯍꯩꯗꯣꯛꯂꯒ ꯑꯩ ꯐꯨꯍꯜꯂꯁꯨ ꯅꯣꯏ ꯄꯥꯕꯗ ꯂꯨꯝꯃꯒ ꯑꯩꯒꯤ ꯅꯥꯎꯔꯤꯅ ꯀꯥꯞꯊꯠꯀꯦ꯫ ꯃꯨꯊꯤꯒꯤ ꯋꯥꯗꯨꯗ ꯀꯣꯀꯥꯏ ꯀꯧꯕ ꯃꯨꯊꯤꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ, ꯃꯨꯊꯤꯁꯦ ꯅꯥꯎꯔꯤ ꯀꯥꯞꯄ ꯃꯈꯨꯠ ꯌꯥꯝꯅ ꯆꯨꯝꯕꯅꯤꯀꯣ꯫ ꯅꯍꯥꯟꯋꯥꯏ ꯑꯩꯒ ꯃꯨꯊꯤꯒ ꯇꯤꯟꯅꯔꯤꯉꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯥꯟꯅꯕꯗ ꯃꯨꯊꯤꯅ ꯑꯩꯉꯣꯟꯗ ꯐꯨꯕꯩ ꯄꯥꯕꯗ ꯍꯥꯏꯗꯣꯛꯏ꯫ ꯑꯗꯨꯒ ꯄꯥꯕꯅ ꯃꯨꯊꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯨꯊꯤꯒꯤ ꯃꯄꯥꯗ ꯍꯥꯏꯕꯗꯒꯤ ꯃꯨꯊꯤꯁꯦ ꯃꯄꯥꯅ ꯐꯖꯅ ꯐꯨꯊꯕꯅꯤ꯫ ꯑꯗꯨꯒꯤ ꯄꯥꯕꯗ ꯃꯨꯊꯤꯅ ꯂꯨꯝꯂꯒ ꯅꯥꯎꯔꯤꯅ ꯀꯥꯞꯄꯛꯄꯗꯒꯤ ꯄꯥꯕꯗꯣ ꯃꯀꯣꯛ ꯀꯥꯏꯔꯤꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯨꯊꯤꯒ ꯑꯩꯒ ꯑꯗꯨꯝ ꯇꯤꯟꯅꯔꯤꯅꯤ꯫ ꯃꯨꯊꯤꯗꯨ ꯀꯣꯀꯥꯏꯅ ꯅꯥꯎꯔꯤ ꯀꯥꯞꯄ ꯃꯈꯨꯠ ꯆꯨꯝꯃꯤ ꯍꯥꯏꯕꯗꯨꯗ ꯅꯣꯛꯐꯦꯠꯀ ꯇꯧꯖꯩ, ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ ꯀꯣꯀꯥꯏ, ꯅꯪ ꯅꯆꯤꯟꯅ ꯄꯨꯡ ꯊꯤꯜꯂꯛꯑꯣ, ꯊꯣꯏꯕꯤꯁꯦ ꯏꯁꯩ ꯁꯛꯍꯟꯒꯦ꯫ ꯀꯣꯀꯥꯏꯁꯨ ꯃꯆꯤꯟꯅ ꯄꯨꯡ ꯊꯤꯜꯂꯤ꯫ ꯃꯨꯊꯤꯁꯨ ꯇꯥꯟ ꯊꯥꯔꯤ, ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ, ꯅꯪ ꯏꯁꯩ ꯁꯛꯄ ꯍꯧꯔꯣ꯫ ꯊꯣꯏꯕꯤꯅ, ꯁꯛꯑꯣꯏ, ꯑꯩ ꯏꯁꯩ ꯁꯛꯄ ꯍꯩꯇꯦ, ꯆꯠꯂꯒꯦ, ꯍꯟꯗꯣꯛꯑꯣ꯫ ꯑꯗꯨꯗ ꯃꯨꯊꯤꯅ,
isai saktrabadi chatpa yaroi haiduna adu muthattuna thamli. Thoibi sauraduna asumna hairei. Muthiye musinmuba kachilai manba hanto chatke habane. Muthidu thoibina thina chairakpa aduda yam sauna haije. Kare aibu kachilai manba gaina nang nungaini. Muthidu kokaidu onsilaga hangi. Kokai aibu mubrane. Kokaisu ipang pangkhaya sumna khumlai. Asengbaishu muthiya nangse yam wingo khara mamsila adi nayang aktani urise. Muthi saurai aduga kokaidu onsinduna amu hairi. Aisa polakpada ngorong ngawi haina akhoi abongna aingonda hairame. Khara chawrakpadagi akhoi mana chaka akaba pijabagi murini mujaroida baise. Kokaidu makhon thongna matomta sumna haije. Is ma poktingida sikhre haiba mabokduna ma bungawi hairami gaina machinse kayada thirino. Muthigi mamanaba matumna amu asumna hairi. Muthiya nangdi polakpada musin muna adum pole hai khoi mana nang pokpada but pue haina kanasu nakhoida changdi hai. Matumna hairakliba wadu tabada thoibidu kana nokthorei. Kokaisu noklei. Muthidu yam sauna. He kokai nang nakoktu kaigira kaigi noino matumse phajalo phudatke. Kokaisu matumbu phari. Muthina matumdu phudatlami. Matumsu chaina phauraduna kaplammi. Thoibisu makhoi ahumadu onsinnaringai aduda chenkhirami. Aduga muthi amadi magi marup ani aduna thoibibu tanaduna muthina thoibidu inthubirami. Matamduda thoibisu tusinduna kaplai. Thoibina kaplakpa aduda muthi amadi magi marup ani adu chenkhirami. Thoibisu kamna kamna tusinbagi soliba adu nala naladuna matachingna sanariba adumda laklammi. Mata mayam aduna sanaduna leiriba lamhang aduda thoibi kaplaga laklammi. Langonbina asumna hanglei. Kaigino thoibi nangna kaplaga lakliduna noi babana sanaba chatpa yaroi haina thingliro ngasai makhai laktide. Thoibisu mabidu taithoklaga asumna khumlaklami. Aina sanaba lakpada muthi hoi kokai hoina thatlaga thamini. Aina sanaba chatke haibada muthina isai sau natadi chatpa yaroi haidana thattuna adum thamli. Muthina matumda phuringe aina jalakpada moina tanaraklaga muthina inthuriba aduda tusinbagi ai soine. Langonbina kadaida soklino yenge. Asi haiduna soliba adu yenglammi. Thoibigi makhuga khuningadu I thoktuna leirami. Langonbina asumna hairei. Kaisi toro natin sijalo. Lao muthiga kokaigada aina mu phudatke. Asi haiduna nupising adu Langonbina lusinglaga laklammi. Langonbina thoibida hanglei. Muthi hoida kadamna chenkhe. Thoibina mu labulomda makhoi humda kanna chenkhibani. Adudi khara thuna lao. Moi ngasidi nungaini. Wadu haiduna labulomda laklammi. Matum kokai amadi atai marupsing adu uche kanna lauri. Muthini hiptuna leiri. Muthina sumna hairei. Kokai khoiningdo khara munna loro. Noi yani amata pizar adudi aina chadoini. Kokaina khumlei. Muthe uche singse nangna hatpa oiraso nangna chanaba khoiningse aina laurini. Maphai amadi pijaba yabani. Muthina kariya maphai chage gaina makokto oina chaw khara singnaba. Uchek lauriba adu mulladuna makhoi uchek adu chari. Uchek chaba loiraga khong macha ama leiriba aduda iroibi sanase haiduna muthidu hana jam hekta chongtharami. Kokaisu amu chongtharai. Matumsu yauna makhoi ahumdu pulap chongtharai. Muthina kokaida asumna hairei. Kokai nangbu lungun hunba yam haidaine. Lungun hunba phajabi tanase. Matumna amu asumna hairei. Kokaidi lungun hunba yam haibani. Aduda kokaisu ma hai haina thagalakpa aduda asumna hairei. Muthi ai hana lungun hunge. Asi haiduna lungun hunlami. Adubu kokaigi makok adu leikho manungda chankhi. Muthi amadi matumna kokaidu chingkhatpirami. Kokaidu sormapi holi. Muthina kokai kamain tawrino nangbu lungun hunba yam hai haidane. Matumna amu kokai gido khongpham chadabagi oyongani. Yengutu mana leplamba jagase nanbagi tawise. Aduna wari sanaduna leiringai ngasai mekai moigi leifam thirakpa Langonbi amadi mataching adu makhoigi manak yoruklami.
ꯂꯥꯡꯂꯦꯟꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯃꯨꯊꯤ, ꯅꯪ ꯁꯤꯗ ꯂꯥꯛ꯫ ꯃꯨꯊꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯑꯗꯨꯗ ꯂꯥꯛꯇꯣꯏꯕ? ꯅꯪ ꯑꯣꯏꯅ ꯁꯤꯗ ꯂꯥꯛꯑꯣ꯫ ꯂꯥꯡꯂꯦꯟꯕꯤ ꯃꯨꯊꯤꯅ ꯂꯩꯔꯤꯕ ꯏꯁꯤꯡꯈꯣꯡ ꯑꯗꯨꯗ ꯖꯝ ꯂꯥꯎꯅ ꯍꯦꯛꯇ ꯆꯣꯡꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯨꯊꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯗꯝꯗꯝ ꯍꯦꯛꯇ ꯄꯨꯊꯔꯛꯏ꯫ ꯃꯨꯊꯤꯁꯨ ꯂꯥꯡꯂꯦꯟꯕꯤꯗ ꯃꯈꯨꯜ ꯍꯜꯂꯛꯏ꯫ ꯑꯅꯤꯗꯨ ꯀꯟꯅ ꯐꯨꯅꯔꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯕꯤꯅ ꯃꯨꯊꯤꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯅꯝꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏ꯫ ꯅꯪꯅ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤꯅ ꯁꯥꯟꯅꯕ ꯂꯥꯛꯆꯕꯗ ꯊꯠꯇꯨꯅ ꯊꯝꯂꯒ ꯏꯁꯩ ꯁꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕꯗꯤ? ꯃꯨꯊꯤꯗꯨ ꯂꯥꯡꯂꯦꯟꯕꯤꯅ ꯅꯝꯁꯤꯟꯕ ꯑꯗꯨꯗ ꯂꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯃꯨꯊꯤꯅ ꯍꯦ ꯀꯣꯀꯥꯏ ꯃꯇꯨ, ꯅꯣꯏ ꯑꯅꯤ ꯂꯥꯡꯂꯦꯟꯕꯤꯁꯦ ꯐꯥꯖꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯀꯣꯀꯥꯏꯒ ꯃꯇꯨꯡꯒꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯕꯤꯕꯨ ꯐꯥꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯨꯊꯤ ꯍꯧꯒꯠꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯕꯤꯗ ꯀꯤꯟꯅ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ, ꯊꯣꯏꯕꯤꯗ ꯅꯠꯇꯦ, ꯑꯇꯩꯁꯨ ꯂꯣꯏꯅ ꯇꯧꯍꯟꯗꯣꯏꯅꯤ꯫ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯊꯣꯏꯕꯤꯁꯨ ꯁꯥꯎꯔꯗꯨꯅ ꯏꯁꯤꯡꯈꯣꯡ ꯑꯗꯨꯗ ꯆꯣꯡꯊꯔꯛꯏ꯫ ꯃꯇꯥ ꯂꯥꯡꯂꯦꯟꯕꯤꯕꯨ ꯐꯥꯔꯤꯕ ꯀꯣꯀꯥꯏꯒ ꯃꯇꯨꯝꯒꯗꯨ ꯏꯟꯊꯣꯛꯏ꯫ ꯃꯇꯨꯝꯗꯨ ꯏꯟꯕꯗ ꯂꯣꯡꯅ ꯇꯥꯈꯤ꯫ ꯀꯣꯀꯥꯏꯗꯤ ꯂꯥꯡꯂꯦꯟꯕꯤꯕꯨ ꯐꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯀꯣꯀꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ, ꯅꯪꯁꯨ ꯃꯨꯊꯤꯅ ꯑꯃꯨꯛ ꯐꯨꯖꯔꯛꯆꯅꯤ꯫ ꯊꯣꯏꯕꯤꯗꯨ ꯁꯥꯎꯅ ꯑꯗꯨꯗꯤ ꯅꯪ ꯍꯥꯟꯅ ꯐꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯀꯥꯏꯗ ꯍꯥꯟꯅ ꯊꯥꯏ꯫ ꯀꯣꯀꯥꯏꯁꯨ ꯁꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯊꯤꯜꯂꯤ꯫ ꯊꯣꯏꯕꯤ ꯀꯣꯀꯥꯏꯅ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯀꯣꯀꯥꯏꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯊꯠꯂꯤ꯫ ꯀꯣꯀꯥꯏꯗꯨ ꯊꯣꯏꯕꯤꯅ ꯆꯤꯛꯂꯛꯄ ꯑꯗꯨꯗ ꯅꯥꯃꯜꯂꯗꯨꯅ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯕꯤ ꯑꯃꯗꯤ ꯊꯣꯏꯕꯤꯅ ꯃꯨꯊꯤꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯐꯨꯗꯠꯂꯤ꯫ ꯃꯨꯊꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤ꯫ ꯅꯪ ꯉꯁꯥꯏ ꯑꯩ ꯏꯟꯊꯨꯕ ꯅꯠꯇ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯃꯨꯊꯤꯗꯨ ꯑꯃꯨꯛ ꯏꯟꯊꯨꯏ꯫ ꯑꯃꯨꯛ ꯆꯤꯡꯈꯠꯂꯒ ꯉꯥꯏꯍꯥꯛ ꯐꯨꯗꯠꯂꯕ ꯃꯇꯨꯡ ꯀꯣꯀꯥꯏ ꯑꯅꯤꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯔꯤ꯫ ꯂꯥꯡꯂꯦꯟꯕꯤꯅ ꯃꯨꯊꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯨꯡꯗ ꯏꯇꯥꯁꯤꯡꯗ ꯍꯦꯛ ꯌꯦꯠꯂꯝꯂꯕ ꯅꯪ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐꯨꯗꯠꯂꯤ ꯈꯪꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯊꯟꯇ ꯀꯥꯈꯠꯂꯛꯏ꯫ ꯂꯥꯡꯂꯦꯟꯕꯤꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯦ ꯃꯇꯨ, ꯀꯣꯀꯥꯏ, ꯅꯣꯏ ꯑꯅꯤꯁꯨ ꯃꯇꯨꯡ ꯃꯨꯊꯤꯒ ꯄꯨꯜꯂꯝꯂꯕ ꯏꯇꯥꯁꯤꯡ ꯑꯁꯤꯗ ꯐꯨꯔꯝꯂꯕ ꯅꯣꯏ ꯑꯅꯤꯁꯨ ꯅꯨꯡꯉꯥꯏꯅꯤ꯫ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯆꯠꯈꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯀꯣꯀꯥꯏ ꯑꯃꯗꯤ ꯃꯨꯊꯤꯗꯨ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ꯫ ꯃꯇꯨꯡꯅ ꯃꯨꯊꯤꯗ ꯑꯁꯨꯝꯅ ꯍꯥꯏ꯫ ꯃꯨꯊꯤ, ꯅꯪꯕꯨ ꯌꯥꯝ ꯀꯟꯗꯥꯏꯅꯦ, ꯑꯗꯨꯒ ꯂꯥꯡꯂꯦꯟꯕꯤꯅ ꯇꯞꯇꯥꯈꯩ ꯐꯨꯗꯠꯂꯒ ꯊꯅꯝꯃꯦ꯫ ꯃꯨꯊꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯈꯣꯡꯐꯝ ꯆꯥꯗꯕꯒꯤ ꯃꯥꯅ ꯅꯝꯁꯤꯟꯈꯤꯅꯤ, ꯅꯠꯇ꯭ꯔꯗꯤ ꯂꯥꯡꯂꯦꯟꯕꯤꯗꯣ ꯑꯩꯅ ꯐꯖꯅ ꯐꯨꯗꯠꯂꯝꯒꯗꯕꯅꯤ꯫ ꯀꯣꯀꯥꯏ, ꯃꯨꯊꯤ, ꯉꯁꯤꯗꯒꯤ ꯑꯩ ꯅꯪꯒ ꯇꯤꯟꯅꯔꯔꯣꯏ, ꯅꯪꯅ ꯇꯧꯁꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤ꯫ ꯉꯁꯤ ꯊꯣꯏꯕꯤꯅ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯂꯝꯂꯤꯗꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯃꯇꯨꯡꯅ ꯀꯣꯀꯥꯏ ꯉꯥꯏꯈꯣ, ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯃꯨꯊꯤꯒ ꯇꯤꯟꯅꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯃꯨꯊꯤꯗꯨ ꯂꯥꯡꯂꯦꯟꯕꯤꯅ ꯐꯨꯔꯝꯕꯒꯤ ꯃꯃꯥꯏꯗꯨ ꯏꯄꯣꯝ ꯄꯣꯝꯂꯤ꯫ ꯐꯨꯔꯝꯕꯒꯤ ꯈꯔ ナꯕꯒ ꯃꯥꯒꯤ ꯃꯇꯥꯎ ꯑꯅꯤꯅ ꯇꯤꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯃꯇꯣꯝꯇ ꯂꯪꯊꯣꯛꯂꯒ ꯊꯅꯝꯕ ꯑꯗꯨꯗ ꯁꯥꯎꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯄꯨꯡꯀꯛ ꯆꯥꯎꯔꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯃꯌꯥꯝ ꯁꯥꯟꯅꯔꯤꯕ ꯑꯗꯨꯗ ꯀꯣꯀꯥꯏ, ꯃꯇꯨꯝ, ꯂꯥꯡꯂꯦꯟꯕꯤ, ꯊꯣꯏꯕꯤꯁꯨ ꯌꯥꯎꯔꯤ꯫ ꯃꯨꯊꯤꯗꯨ ꯃꯌꯥꯝ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯌꯥꯎꯍꯟꯕꯤꯗ꯭ꯔꯦ꯫ ꯃꯨꯊꯤꯅ ꯂꯥꯡꯂꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯂꯥꯡꯂꯦꯟꯕꯤ, ꯑꯩꯁꯨ ꯃꯌꯥꯝ ꯁꯥꯟꯅꯕꯁꯤꯗ ꯌꯥꯎꯒꯦ꯫ ꯑꯗꯨꯗ ꯂꯥꯡꯂꯦꯟꯕꯤꯅ ꯃꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ꯫ ꯃꯌꯥꯝ, ꯃꯨꯊꯤꯁꯨ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕꯁꯤꯗ ꯌꯥꯎꯍꯜꯂꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨꯗ ꯌꯥꯎꯍꯟꯕꯤꯔꯝꯃꯤ꯫ ꯃꯨꯊꯤꯗꯨ ꯂꯥꯡꯂꯦꯟꯕꯤꯅ ꯐꯨꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯥ ꯍꯥꯟꯅꯒꯨꯝꯅ ꯃꯤ ꯎꯁꯤꯠꯇꯕ, ꯃꯤ ꯐꯨꯕ ꯑꯗꯨ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯀꯣꯅꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯗꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯁꯦꯟꯅꯗꯨꯅ ꯊꯥꯡ ꯇꯤꯟꯒꯤ ꯃꯍꯩ ꯇꯝꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯁꯨ ꯍꯥꯟꯅꯒꯨꯝꯅ ꯃꯣꯂꯤ ꯃꯣꯂꯤ ꯇꯧꯕ ꯅꯨꯄꯤꯒꯨꯝꯅ ꯏꯪ ꯇꯞꯄ ꯑꯗꯨ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯊꯧꯅꯥ ꯐꯕ ꯃꯇꯤꯛ ꯂꯩꯕ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯊꯥꯕꯜꯂꯩ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯏꯉꯧ ꯉꯧꯅ ꯂꯩꯖꯔꯝꯕꯤ ꯂꯥꯡꯂꯦꯟꯕꯤꯁꯨ ꯃꯈꯥꯗ ꯃꯅꯥꯎ ꯑꯃ ꯐꯪꯖꯔꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯕꯤꯁꯨ ꯍꯥꯟꯅꯒꯤ ꯅꯨꯄꯥꯒꯨꯝꯅ ꯇꯧꯔꯝꯕ ꯑꯗꯨ ꯇꯧꯈꯤꯗ꯭ꯔꯤ꯫ ꯃꯃꯥꯅ ꯃꯁꯥ ꯋꯥꯏ ꯁꯪꯗꯅ ꯂꯩꯔꯕꯅꯤꯅ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯃꯥꯅ ꯇꯧꯔꯝꯃꯤ꯫
Mama Thabalaisu masanupina gyan taraktuna magi mahut sinduna yumgi kunum ayamba tawba aduda harauzarami. Thabalaidu makum matha suragladuna nushiraba machanupa ama phangjarami. Machanupa adubu phirepa haina kaubirami. Machanupa phirepabu hek phangjaba numittagi chawringi imung adu harau nungaibatana thalami. Konungdana Maharanisu machanupi ama phangjarami. Machanupi Rajkumari adugi mamingbu Mitlubi haina kaubirami. Leibang ningthau khongyambana machanupibu phangjaba aduda konunggi phamnaibu pumnamaka konungda haraubu phongdokpa oina cha thakaya chaduna leirami. Matamana sum haukhiduna Langanbisu leisabi kabak pharakli. Langanbigi mopa phirepasu pungkak chaurakli. Maching mokpa sanaduna leiri. Mapa ibungo chaurilsu thaba ama chaluraga halaklami. Mapabung halakpa ubada machiga sanaduna leiramliba phirepa adu mapabunggi manakta chensinjai. Phirepana mapabungda asumna haijai. Baba ngamuk leirakpro? Mapa chaurena leire nachega puna chaminaro. Asi haiduna machanupa phirepada ngamuk mayom ama pirami. Phirepasu ngamuk mayom adubu puduna machigi manakta chensilai. Je ngamuk chaminase. Asi haiduna maching mokpa ani adu mapana leirakpa ngamuk adu chaminarami. Chaurel amasung Thabalai macha anigi nusinaba amana amabu kayagi matik luna khanjaba adu yenglaga momomi nok tamjai. Konungdana Leibang ningthauga loinana Maharani amade ningthaugi maruoiba mi kharaga watanari. Mabu phattaba ningthau khongyambana asumna hairei. Leibak ase ningthau ai ama leiri haidana nongmata konungda laktuna ningthau aibu ikai khumnagani khangdaba khunjasing adubu ningthau aina kari toba ngambagi haibadu khanghanbu tare. Ningthaudu amukasu makha taraklami. Aigi leibak asida leiriba arapa chingya tamyada tariba khulsingda aigi lamising chatuna ningthau aibu ikai khumnagani khangdaba makhoigi mayum makaising ado tumna manghanduna khunjasing adubu thauri kongoina punduna pharaga konungda purakadabani. Khunjasing ado matik thokpa laknagi khangani. Maharani Tamphayaidi mapuraiba ningthauna hairiba adu yaninglamde adubu karisu tawba ngamjada tumin leijai. Tanja aduda Rajkumari Mitlubi Mama Maharani gi manakta laklammi. Mama Maharani su machanupi changlakpa aduda machanupibu puduna thoki. Mama Maharani na machanupi Rajkumari da asumna hairei. Isabu kari haininge imagi nakta lakpabo. Rajkumari Mitlubi na Ima Maharani konunggi leikon manungda hauriba upambi asida paliba uhai ase amukta hekpiyu haige tawbani. Machanupi na hekpiyu hairiba uhai adubu Maharani na manai amada haiduna hehallami. Rajkumari Mitlubi su uhai adubu hauna sari. Ningthauna haikibagi matung inna langmigi lusingba aduna lusinglaga langmi mayam ama khunjasing adubu phaba chatkirami. Chaurel amadi Thabalaisu makhoigi hingkholda mana masing thaduna leiri. Langanbisu mokpa nupa phirepaga sanaminaduna leiri. Matam aduda itha thajadana ingna chingna leiramba khol aduda leibak adugi mabuk phatraba ningthau khongyambagi langni kaya ama laktuna khol aduda leiba nupa nupi angangsing adubu phaba hauraklammi. Khol adugi mi ayamba phajillaba matung puchinduna thamlammi. Asumna phatraba ningthaugi manaising aduna khunjasing adubu phajiliba asi ningthaugi athang adubu manaising aduna pangthokjabani. Chaurena magi nupi amadi machabu chelhanki aduga mahangna khul aduda aduma phatraba ningthaugi manaising aduga mayuknaduna leihaurami. Mama macha ahum adu asum chelakpana machanupa adu khudi thijinduna leimaida tusinduna taki. Thabalaina machanupida asumna hairei. Imagi bema nang chenkro phatraba ningthaugi manaising ase yausilakle nang mafam ase thadokduna chenkro. Langanbisu milu pirang sinthaduna mama amadi mopa nupada munna yenglamlaga mafam adu thadokduna chenkhirami. Thabalaisu machanupa pikpadu konduna machanupina chenkhiba maikai adubu yengduna kapli aduga asumna haijai. Imagi bema ichagi punchi khongchatta ayetpa yaudaba oyuko. Ningthaugi manaising adusu yausilaktuna Thabalai amadi pikliba machanupa adubu phaduna mayamna leiriba adomda puraklami.
ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯧꯄꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯟꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯑꯗꯨꯕꯨ ꯂꯥꯡꯉꯝꯕꯤꯁꯨ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯃꯧꯄꯥ ꯀꯥꯏꯅꯔꯕꯤ ꯂꯥꯡꯉꯝꯕꯤꯗꯨ ꯀꯞꯅ ꯀꯞꯅ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯗꯨꯗ ꯑꯗꯨꯝ ꯆꯦꯜꯂꯛꯄꯗ ꯋꯥꯔꯗꯨꯅ ꯎꯈꯣꯡ ꯑꯃꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯗꯒꯤ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯑꯗꯨ ꯃꯌꯨꯝ ꯆꯪꯂꯝꯒꯗꯧꯔꯤ꯫ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯍꯧꯔꯛꯏ꯫ ꯄꯟꯊꯨꯡꯐꯝ ꯈꯪꯗꯅ ꯃꯈꯣꯡꯗꯨ ꯄꯨꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯂꯥꯡꯉꯝꯕꯤ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯑꯍꯤꯡ ꯌꯥꯔꯦꯛꯅꯕ ꯃꯐꯝ ꯑꯃ ꯊꯤꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯅꯨꯡꯒꯥꯏ ꯑꯃꯒꯤ ꯃꯈꯥꯗ ꯑꯍꯤꯡ ꯑꯗꯨ ꯌꯥꯔꯛꯂꯒꯦ ꯈꯟꯗꯨꯅ ꯍꯤꯞꯊꯩ꯫ ꯂꯥꯡꯉꯝꯕꯤꯅ ꯍꯤꯞꯊꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩꯁꯥꯜ ꯑꯅꯤ ꯂꯥꯛꯇꯨꯅ ꯂꯥꯡꯉꯝꯕꯤꯕꯨ ꯍꯥꯠꯅꯕ ꯇꯧꯔꯤꯉꯩ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯇꯤꯛ ꯌꯥꯝꯅ ꯅꯦꯝꯕ ꯃꯤꯑꯣꯏ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝꯅ ꯀꯩꯁꯥꯜꯁꯤ ꯑꯗꯨꯕꯨ ꯇꯥꯟꯅꯈꯤꯗꯨꯅ ꯂꯥꯡꯉꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯊꯤꯛ ꯅꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯂꯥꯡꯉꯝꯕꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯆꯥꯎꯔꯕ ꯆꯤꯡꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯝꯊꯤꯔꯕ ꯁꯥ ꯀꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯅꯇꯣꯝꯇ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ?" ꯂꯥꯡꯉꯝꯕꯤꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯊꯤꯛ ꯅꯦꯝꯕ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯗ ꯇꯝꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯏꯄꯥ ꯏꯃꯥ ꯏꯄꯥ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ꯫ ꯂꯥꯡꯉꯝꯕꯤꯅ ꯀꯞꯂꯤꯕ ꯑꯗꯨꯕꯨ ꯃꯊꯤꯛ ꯅꯦꯝꯕ ꯑꯍꯜ ꯑꯍꯨꯝ ꯑꯗꯨꯅ ꯊꯦꯝꯖꯤꯟꯕꯤ꯫ "ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯏꯆꯥꯅꯨꯄꯤ ꯁꯛꯅ ꯅꯪꯕꯨ ꯂꯧꯁꯤꯜꯂꯒꯅꯤ" ꯍꯥꯏꯗꯨꯅ ꯂꯥꯡꯉꯝꯕꯤꯗꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯡꯉꯝꯕꯤ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯧꯄ꯭ꯋꯥ ꯑꯗꯨꯒ ꯎꯅꯈꯤꯗꯕ ꯆꯍꯤ ꯐꯅ ꯌꯥꯝꯅ ꯍꯧꯈ꯭ꯔꯦ꯫ ꯁꯤꯈ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯈꯤꯗ꯭ꯔꯤ꯫ ꯂꯥꯡꯉꯝꯕꯤꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯤ, ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯔꯤ꯫ ꯃꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯁꯦꯟꯅꯕꯤꯔꯛꯄ ꯃꯊꯤꯛ ꯅꯦꯝꯕ ꯃꯈꯣꯏ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯒ ꯑꯗꯨꯃꯛ ꯍꯔꯥꯎꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯂꯩꯃꯤꯟꯅꯩ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯣꯅꯨꯡꯗ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤꯕ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯊꯥꯕꯜꯂꯩꯁꯨ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯐꯤꯔꯦꯞꯄꯁꯨ ꯄꯥꯈꯪ ꯐꯥꯔꯛꯂꯤ꯫ ꯐꯤꯔꯦꯞꯄ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯠꯂꯨꯕꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯠꯂꯨꯕꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯃꯕꯨꯡ ꯃꯔꯥ ꯌꯥꯝꯅ ꯇꯞꯆꯕꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯑꯣꯏꯕꯅ ꯐꯤꯔꯦꯞꯄꯕꯨ ꯑꯋꯥꯕ ꯀꯔꯤꯁꯨ ꯇꯧꯍꯟꯕꯤꯔꯝꯗꯦ꯫ ꯃꯃꯤꯡꯇꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯜꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯠꯂꯨꯕꯤꯅ ꯃꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯤꯕ ꯐꯤꯔꯦꯞꯄꯕꯨ ꯂꯣꯟꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯃꯕꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧ ꯈꯣꯡꯌꯥꯝꯕꯁꯨ ꯃꯁꯥꯒꯤꯇ ꯈꯟꯕ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯑꯗꯨꯒꯤ ꯃꯍꯩꯅ ꯃꯈꯣꯡ ꯅꯥꯝꯃ ꯆꯤꯡꯗꯨꯅ ꯁꯣꯏꯅꯥꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯍꯜꯁꯨ ꯐꯅ ꯌꯥꯝꯅ ꯑꯣꯏꯁꯤꯜꯂꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯒ ꯋꯥꯈꯜ ꯆꯥꯟꯅꯗꯕꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯣꯅꯨꯡꯗ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯏ ꯇꯔꯨꯛꯀ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯝ ꯁꯥ ꯊꯤꯔꯛꯄꯗ ꯆꯥꯎꯔꯕ ꯂꯣꯛ ꯑꯃꯒꯤ ꯃꯈꯥꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯌꯦꯡꯊꯔꯨꯕꯗ ꯐꯖꯔꯕ ꯁꯖꯤ ꯈꯔ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯏꯆꯥ, ꯑꯁꯤ ꯌꯦꯡꯉꯨ, ꯂꯣꯛꯆꯞ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯖꯤꯁꯤꯡ ꯑꯁꯦ ꯅꯣꯏꯕꯨ ꯎꯗ꯭ꯔꯕ꯭ꯔꯥ?" ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯂꯛꯏ, "ꯎꯖꯔꯦ ꯔꯥꯖꯀꯨꯃꯥꯔ, ꯁꯖꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ." ꯔꯥꯖꯀꯨꯃꯥꯔꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯅꯈꯣꯏ ꯃꯔꯤꯅ ꯃꯃꯥꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯑꯣ, ꯑꯗꯨꯒ ꯑꯩꯒ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯒꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯑꯒꯦ." ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ, "ꯐꯒꯅꯤ ꯔꯥꯖꯀꯨꯃꯥꯔ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤ ꯊꯣꯛꯇꯨꯅ ꯁꯖꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯣꯛꯆꯞ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯏ ꯃꯔꯤ ꯃꯉꯥꯔꯣꯝ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯣꯛꯆꯞ ꯑꯗꯨꯗ ꯀꯨꯝꯊꯔꯛꯄꯗ ꯆꯤꯡ ꯑꯗꯨ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯂꯣꯛꯆꯞ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯃꯊꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯃꯅꯥꯏ ꯑꯅꯤ ꯑꯗꯨꯗꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯆꯪꯂꯛꯄꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯏ ꯑꯃꯅ, "ꯔꯥꯖꯀꯨꯃꯥꯔ, ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯣ?" ꯃꯅꯥꯏ ꯑꯃꯗꯨꯁꯨ ꯑꯃꯨꯛ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯃꯈꯣꯟꯅꯤ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ, "ꯑꯗꯨꯗꯤ ꯈꯣꯡꯂꯩ ꯊꯨꯅ ꯂꯣꯛꯆꯞ ꯑꯁꯤꯗ ꯆꯪꯁꯤꯟꯁꯤ, ꯁꯖꯤ ꯑꯗꯣ ꯂꯣꯏꯅ ꯆꯦꯟꯈꯤꯕꯅ ꯍꯥꯜꯂꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯣꯛꯆꯞ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯂꯣꯛꯆꯞ ꯑꯗꯨꯒꯤ ꯃꯈꯥꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯈꯤꯕ ꯁꯖꯤꯁꯤꯡ ꯑꯗꯨ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯤ꯫ ꯁꯨꯝ ꯂꯣꯛꯆꯞ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯅ, "ꯔꯥꯖꯀꯨꯃꯥꯔ, ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯃꯔꯤ ꯑꯗꯣ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯦ." ꯔꯥꯖꯀꯨꯃꯥꯔꯅ, "ꯀꯔꯤ ꯍꯥꯏꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ
ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯥꯏ ꯃꯔꯤ ꯑꯗꯨ ꯁꯤꯗꯨꯅ ꯇꯥꯕꯗꯨ ꯎꯔꯤ꯫ ꯃꯅꯥꯏ ꯑꯃꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯔꯥꯖꯀꯨꯃꯥꯔ, ꯉꯁꯥꯏ ꯆꯤꯡ ꯅꯤꯡꯈꯥꯏꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯁꯦ ꯁꯣꯏꯗꯅ ꯌꯥꯎꯔꯝꯂꯒꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯩ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏ ꯃꯔꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯊꯛꯇ ꯄꯨꯈꯠꯅꯕ ꯇꯧꯁꯤ꯫ ꯃꯅꯥꯏ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯐꯒꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯥꯏꯔꯛꯂꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯟꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯨꯈꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯅꯥꯏ ꯑꯃꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯕꯨ ꯃꯔꯦꯡꯃꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯂꯣꯛꯆꯞ ꯑꯗꯨꯗꯒꯤ ꯃꯊꯛꯇ ꯀꯥꯈꯠꯄ ꯍꯧꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯕꯨ ꯊꯥꯡꯒꯠꯂꯛꯇꯨꯅ ꯀꯥꯈꯠꯄ ꯍꯧꯔꯛꯏ꯫ ꯃꯅꯥꯏ ꯑꯃ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯑꯗꯨꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯕꯨ ꯊꯥꯡꯒꯠꯇꯨꯅ ꯀꯥꯈꯠꯅꯕ ꯇꯧꯕꯒ ꯆꯤꯡ ꯑꯗꯨ ꯑꯃꯨꯛꯀ ꯅꯤꯡꯈꯥꯏꯔꯛꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯀꯥꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯒ ꯂꯣꯛꯆꯞ ꯑꯗꯨꯗ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯗꯤ ꯀꯥꯕ ꯍꯧꯕꯇ ꯉꯥꯏꯔꯤꯕꯅꯤꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯀꯥꯈꯤꯕ ꯃꯅꯥꯏ ꯑꯗꯨꯗꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯊꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯃꯅꯥꯏ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯕꯒꯤ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ꯫ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯧꯗꯨꯅ ꯀꯣꯡꯈꯠꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯀꯗꯥꯏꯗ ꯁꯣꯛꯄꯒꯦ ꯔꯥꯖꯀꯨꯃꯥꯔ? ꯔꯥꯖꯀꯨꯃꯥꯔꯅ, ꯑꯩꯗꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯄ ꯅꯠꯇꯦ, ꯑꯃꯗꯣ ꯍꯥꯟꯅ ꯌꯦꯡꯉꯨ꯫ ꯑꯗꯨꯗ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯊꯅꯝꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯊꯋꯥꯏ ꯊꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔ, ꯃꯔꯨꯞ ꯑꯃꯁꯦ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄ ꯑꯗꯨꯗ ꯌꯩꯁꯤꯟꯗꯨꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯅꯥꯏ ꯑꯃꯗꯨꯅ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯌꯦꯡꯂꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯃꯤꯠ ꯄꯥꯡꯉꯨ ꯍꯥꯏꯗꯨꯅ ꯀꯧꯖꯩ, ꯑꯗꯨꯕꯨ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯂꯣꯛꯆꯞ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯃꯈꯨꯠꯅ ꯀꯜꯂꯒ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯒꯤ ꯃꯀꯣꯛꯇ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯅꯤ꯫ ꯆꯥꯎꯔꯕ ꯁꯑꯣꯝ ꯑꯃꯅ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯨꯖꯤꯟꯅ ꯈꯣꯠꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯕꯨ ꯑꯃꯨꯛ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯤꯛ ꯌꯥꯝꯅ ꯅꯦꯝꯕ ꯆꯤꯡꯅꯨꯡꯗꯨꯗ ꯂꯩꯕ ꯂꯥꯡꯂꯦꯝꯕꯤꯕꯨ ꯀꯟꯕꯤꯔꯛꯈꯤꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯇꯦꯟ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯁꯑꯣꯝ ꯑꯗꯨꯕꯨ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯊꯤꯛ ꯌꯥꯝꯅ ꯅꯦꯝꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯆꯤꯡ ꯅꯤꯡꯈꯥꯏꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯑꯣꯝ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯗꯨ ꯎꯕꯗꯒꯤ ꯁꯑꯣꯝ ꯑꯗꯨꯗ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯀꯟꯕꯤꯔꯝꯕꯅꯤ꯫ ꯊꯤꯛ ꯅꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯇꯥꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯍꯤꯡꯂꯤꯕꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯑꯇꯩ ꯄꯨꯝꯅꯃꯛꯇꯤ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯅꯨꯄꯥ ꯑꯃꯈꯛꯇꯤ ꯍꯤꯡꯂꯝꯂꯤ, ꯑꯗꯨꯕꯨ ꯋꯥꯈꯜꯗꯤ ꯃꯥꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯈꯪꯂꯝꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯝꯕꯤꯁꯨ ꯃꯊꯤꯛ ꯅꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯨꯄꯥ ꯑꯃꯕꯨ ꯄꯨꯔꯛꯂꯤꯕ ꯑꯗꯨ ꯎꯔꯦ꯫ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯂꯥꯡꯂꯦꯝꯕꯤꯅ ꯃꯥꯕꯨ ꯀꯟꯕꯤꯔꯛꯈꯤꯕ ꯃꯊꯤꯛ ꯅꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗ ꯍꯪꯂꯛꯏ, ꯋꯥꯈꯜ ꯇꯥꯗꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯣ? ꯃꯊꯤꯛ ꯅꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯂꯥꯡꯂꯦꯝꯕꯤꯅ ꯀꯔꯤꯒꯨꯝꯕ ꯍꯤꯗꯥꯛ ꯃꯍꯤ ꯑꯃ ꯁꯦꯝꯂꯒ ꯄꯤꯊꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯀꯣꯅꯨꯡꯗ ꯃꯌꯥꯝ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯎ꯫ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ, ꯐꯒꯅꯤ ꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯊꯣꯡ ꯉꯥꯛꯄꯁꯤꯡ ꯑꯗꯣ ꯄꯨꯖꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯉꯥꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯧꯕ ꯆꯠꯈꯤ꯫ ꯅꯤꯡꯊꯧ ꯈꯣꯡꯌꯥꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯌꯥꯏꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯏꯆꯥ ꯃꯣꯝꯕꯗꯣ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯒꯦ? ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕ꯭ꯔꯥ? ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯃꯍꯥꯔꯥꯅꯤꯅ, ꯏꯅꯤꯡꯊꯧ, ꯑꯩꯉꯣꯟꯗꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯕ ꯂꯩꯇꯦ꯫ ꯅꯤꯡꯊꯧꯅ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯃꯆꯥꯅꯣ, ꯃꯄꯥꯅ ꯃꯃꯥꯅ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯪꯗ ꯃꯈꯩ ꯃꯅꯤꯡ ꯇꯝꯅ ꯀꯣꯏꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯕ, ꯌꯥ! ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯉꯥꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯊꯣꯡ ꯉꯥꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯪꯒꯠꯆꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯅꯤꯡꯊꯧ ꯈꯣꯡꯌꯥꯝꯕꯅ ꯊꯣꯡ ꯉꯥꯛꯂꯤꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯉꯁꯤ ꯅꯈꯣꯏꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯉꯥꯛꯂꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯗꯣ ꯃꯐꯝ ꯀꯗꯥꯏꯗ ꯀꯅꯥꯒ ꯆꯠꯈꯤ? ꯅꯤꯡꯊꯧꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯡ ꯉꯥꯛꯄ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯉꯥꯛꯂꯤꯉꯩ ꯃꯇꯝꯗ
ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯇꯔꯨꯛꯀ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯈꯪꯖꯗ꯭ꯔꯤ꯫ ꯊꯣꯡ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ, ꯅꯈꯣꯏ ꯊꯣꯛꯈ꯭ꯔꯣ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯑꯆꯥꯟꯕ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯆꯠꯂꯨ, ꯍꯧꯖꯤꯛꯃꯛ ꯁꯪꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯄꯥꯎ ꯆꯦꯟꯈꯣ꯫ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡꯗ ꯊꯨꯅ ꯀꯥꯔꯛꯎ꯫ ꯅꯤꯡꯊꯧꯒ ꯑꯔꯨꯕ ꯋꯥ ꯈꯟꯅꯒꯅꯤ꯫ ꯈꯣꯡꯂꯩ ꯊꯨꯅ ꯀꯣꯅꯨꯡꯗ ꯌꯧꯔꯛꯎ ꯍꯥꯏꯈꯣ꯫ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯐꯒꯅꯤ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ ꯊꯥꯈ꯭ꯔꯦ꯫ ꯃꯌꯥꯝ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯂꯩꯔꯝꯕꯤ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯌꯥꯏ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯗ ꯀꯞꯂꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯗꯣ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯝꯂꯒꯅꯤ꯫ ꯅꯤꯡꯊꯧꯅ, ꯇꯝꯐꯥꯌꯥꯏ, ꯅꯪ ꯑꯃꯨꯛꯇ ꯇꯞꯊꯈꯣ꯫ ꯏꯆꯥꯅꯨꯄꯥ ꯃꯣꯃꯗꯣ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯝꯂꯣꯏꯅꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯏꯆꯥꯗꯣ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯝꯂꯣꯏ ꯍꯥꯏꯕ ꯉꯝꯖꯗꯦ꯫ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯗꯣ ꯇꯥꯈ꯭ꯔꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯌꯥꯏ ꯄꯦꯟꯅ ꯀꯞꯆꯩ꯫ ꯅꯤꯡꯊꯧ ꯈꯣꯡꯌꯥꯝꯕꯅ, ꯇꯝꯐꯥꯌꯥꯏ, ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯅꯪꯅ ꯈꯜꯂꯤꯕ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯏꯆꯥ ꯃꯣꯃꯗꯣ ꯀꯔꯤꯁꯨ ꯇꯥꯔꯝꯂꯣꯏ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡꯗ ꯊꯨꯅ ꯂꯥꯛꯅꯕ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯏꯆꯥ ꯃꯣꯃꯕꯨ ꯊꯤꯅꯅꯕ ꯋꯥ ꯈꯟꯅꯅꯕ ꯀꯧꯈꯤꯕꯅꯤ꯫ ꯋꯥꯈꯜꯗꯣ ꯐꯠꯇꯕ ꯈꯟꯒꯅꯨ, ꯏꯆꯥ ꯃꯣꯃꯗꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯏꯅꯤꯡꯊꯧ, ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡꯗ ꯌꯧꯔꯛꯍꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯅꯅꯥꯏ ꯆꯪꯖꯔꯛꯄꯅꯤ꯫ ꯅꯅꯥꯏꯅ ꯌꯦꯠꯆꯕꯒꯤ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯧ ꯈꯣꯡꯌꯥꯝꯕꯅ ꯃꯅꯥꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯤꯡꯊꯧ ꯂꯥꯛꯂꯒꯅꯤ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯩꯔꯝꯃꯣ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯇꯝꯂꯨꯔꯣ꯫ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ, ꯐꯒꯅꯤ ꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯇꯝꯖꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯟꯃꯤ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯗ, ꯍꯧꯖꯤꯛꯇꯤ ꯋꯥꯔꯨꯔꯒꯅꯨ, ꯏꯆꯥꯕꯨ ꯐꯪꯅꯕ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯐꯝꯅꯥꯏꯕ ꯃꯌꯥꯝꯒ ꯋꯥ ꯇꯥꯟꯅꯔꯨꯈꯤꯒꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯧ ꯊꯣꯛꯈꯤ꯫ ꯅꯤꯡꯊꯧ ꯈꯣꯡꯌꯥꯝꯕ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯠꯂꯨꯕꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯠꯂꯨꯕꯤꯁꯨ ꯂꯣꯏꯅꯃꯛ ꯇꯥꯔꯤꯕꯅꯤ꯫ ꯃꯤꯠꯂꯨꯕꯤꯅ ꯀꯞꯂꯤꯕꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯑꯗꯨꯒ ꯃꯕꯨꯡ ꯍꯜꯂꯛꯇꯕꯒꯤ ꯊꯋꯥꯏ ꯋꯥꯔꯤꯕ ꯃꯃꯥꯕꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯏꯕꯨꯡ ꯔꯥꯖꯀꯨꯃꯥꯔꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏ, ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯅꯁꯨ ꯐꯪꯅꯕ ꯊꯤꯒꯅꯤ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨꯅꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯕꯗꯣ ꯅꯆꯥ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯠꯂꯨꯕꯤꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯀꯞꯂꯔꯣꯏ, ꯏꯆꯥꯕꯨ ꯑꯁꯨꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯇꯨꯝꯗꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥꯒ ꯄꯨꯟꯅ ꯇꯨꯝꯂꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯃꯤꯟꯅꯈꯤ꯫ ꯅꯤꯡꯊꯧ ꯈꯣꯡꯌꯥꯝꯕ ꯃꯥꯒꯤ ꯐꯝꯅꯥꯏꯕ ꯃꯌꯥꯝꯒ ꯋꯥ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯕꯨ ꯃꯐꯝ ꯀꯩꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯟꯅꯔꯤ꯫ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯈꯨꯟ ꯈꯨꯜꯗꯒꯤ ꯐꯥꯔꯛꯈꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯃꯤꯅꯥꯏꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯊꯝꯂꯝꯃꯤ꯫ ꯃꯤꯅꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯥꯎꯔꯦꯟꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯄꯨꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯆꯥꯎꯔꯦꯟ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯕꯜꯂꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯊꯥꯕꯜꯂꯩꯅ ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯦ, ꯃꯤꯒꯤ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯏꯃꯨꯡ ꯀꯌꯥ ꯑꯃ ꯊꯨꯒꯥꯏꯕ, ꯃꯆꯥ ꯀꯥꯏꯅꯍꯟꯕꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯃꯥꯅ ꯐꯪꯂꯤꯕꯁꯦ, ꯀꯜꯂꯛꯄꯤꯔꯦ꯫ ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯟꯅ, ꯅꯨꯄꯤ ꯀꯟꯅ ꯉꯥꯡꯒꯅꯨ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯇꯥꯈ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯊꯥꯕꯜꯂꯩꯗꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ ꯀꯌꯥꯒꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯇꯦꯡꯊꯥꯈꯣꯟꯗꯨ ꯎꯔ ꯎꯅ ꯇꯥꯅ ꯇꯥꯅ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯥꯎꯗꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯁꯦ ꯉꯁꯤꯗꯤ ꯃꯆꯥ ꯀꯥꯏꯅꯕ ꯃꯇꯝꯗ ꯐꯥꯎꯔꯝꯒꯗꯕ ꯑꯋꯥꯕ ꯑꯗꯣ ꯉꯁꯤꯗꯤ ꯃꯁꯥꯃꯛꯇꯗ ꯊꯣꯛꯂꯕꯅꯤꯅ ꯈꯪꯂꯝꯂꯅꯤ꯫
ꯃꯕꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯁꯦ ꯊꯥꯕꯜꯂꯩꯗꯨ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯔꯝꯕꯤ ꯏꯆꯥꯅꯨꯄꯤ ꯂꯟꯉꯟꯕꯤꯒꯤ ꯅꯨꯡꯁꯤꯔꯕ ꯆꯦꯡꯂꯧ ꯁꯛꯇꯝꯗꯣ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯏꯆꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯖꯩ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯃꯥ ꯑꯩꯒ ꯀꯥꯏꯅꯍꯟꯕ ꯐꯠꯇꯕ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯅꯈꯣꯏꯁꯨ ꯅꯆꯥꯗꯨꯒ ꯀꯥꯏꯅꯕ ꯑꯣꯏꯌꯨ ꯑꯁꯨꯝꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯊꯝꯂꯛꯄ ꯄꯦꯟꯗꯕ ꯀꯌꯥ ꯑꯗꯨꯕꯨ ꯃꯆꯤꯟ ꯄꯦꯟꯅ ꯍꯥꯏꯖꯩ ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯕꯜꯂꯩꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯗꯨꯕꯨ ꯈꯪꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯥꯕꯜꯂꯩ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯂꯟꯉꯟꯕꯤꯗꯣ ꯍꯤꯡꯂꯝꯈꯤꯒꯅꯤ ꯃꯄꯥ ꯑꯩꯅ ꯏꯆꯥꯅꯨꯄꯤꯕꯨ ꯊꯥꯖꯩ ꯅꯣꯡꯃꯗꯤ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯊꯥꯗ ꯆꯦꯅ ꯀꯣꯟꯗꯨꯅ ꯊꯦꯝꯂꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯟꯅ ꯑꯁꯨꯝꯅ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯅꯨꯡꯉꯥꯏꯅ ꯇꯨꯡꯈꯨꯠ ꯇꯥꯜꯂꯤꯕ ꯏꯆꯥꯅꯨꯄꯥ ꯐꯤꯔꯦꯞꯄꯒ ꯃꯆꯦ ꯂꯟꯉꯟꯕꯤꯒꯅ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯛꯈꯤꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯌꯥꯝ ꯑꯃ ꯃꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯕꯨ ꯊꯤꯕ ꯊꯣꯛꯈ꯭ꯔꯦ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯐꯅ ꯊꯤꯔꯕꯁꯨ ꯐꯪꯂꯝꯗꯦ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯐꯪꯅꯕ ꯊꯤꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯎ ꯍꯥꯏꯕ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯌꯥꯊꯪ ꯇꯧꯊꯔꯛꯄꯅ ꯃꯈꯣꯏ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯗꯨ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯆꯩꯅꯥ ꯑꯃꯠꯇ ꯐꯥꯎꯗꯅ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯃꯥꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯊꯤꯛ ꯌꯥꯝꯅ ꯅꯦꯝꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ 3 ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯤꯡꯊꯤꯖꯔꯕ ꯃꯁꯛ ꯑꯗꯨꯕꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕ ꯃꯃꯤꯠꯀ ꯀꯨꯞꯇꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯅ ꯃꯉꯣꯟꯗ ꯃꯤꯠꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯈꯤ ꯃꯊꯤꯛ ꯅꯦꯝꯕ ꯑꯍꯜ 3 ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗ ꯆꯥꯒꯗꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯣ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕ ꯍꯥꯏꯐꯦꯠ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯑꯩ ꯂꯩꯔꯝꯂꯤꯕꯅꯣ ꯑꯗꯨꯒ ꯉꯔꯥꯡ ꯂꯣꯛꯆꯞꯇ ꯇꯥꯁꯟꯕꯗ ꯁꯣꯛꯈꯤꯕꯒꯤ ꯆꯩꯅꯥꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯤꯕꯁꯦ ꯃꯇꯧ ꯀꯔꯝꯅꯅꯣ ꯑꯍꯜ 3 ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯗ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯁꯤ ꯍꯧꯒꯠꯂꯛꯄꯗ ꯆꯩꯅꯥ ꯐꯥꯎꯔꯤꯕꯗꯨꯗꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯍꯤꯗꯥꯛ ꯃꯍꯤ ꯑꯃ ꯉꯔꯥꯡ ꯅꯪꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯤꯊꯛꯈꯤꯕꯗꯒꯤꯅꯤ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯅ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯄ ꯑꯍꯜ 3 ꯑꯗꯨꯕу ꯊꯥꯒꯠ ꯋꯥꯍꯩꯅ ꯍꯥꯏꯔꯛꯂꯝꯃꯤ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯍꯜ 3ꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯅꯤꯡꯊꯤꯔꯕꯤ ꯆꯦꯡꯂꯧ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥ ꯅꯪꯅ ꯍꯤꯗꯥꯛ ꯁꯦꯝꯕꯤꯗꯨꯅ ꯄꯤꯊꯛꯄꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕ ꯑꯃꯗꯤ ꯂꯥꯡꯉꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯅꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯅ ꯃꯁꯧ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯖꯩ ꯐꯖꯕꯤ ꯅꯨꯖꯥ ꯅꯪꯒꯤ ꯃꯤꯡꯂꯦꯟꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯟꯉꯟꯕꯤ ꯍꯥꯏꯅ ꯀꯧꯏꯗꯣ ꯏꯕꯨꯡ ꯑꯗꯣ ꯏꯕꯨꯡꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ ꯏꯕꯨꯡꯕꯨ ꯀꯅꯥꯅꯣ ꯃꯐꯝ ꯀꯗꯥꯏꯋꯥꯏꯗꯒꯤ ꯑꯣꯏꯔꯕꯅꯣ ꯑꯩꯒꯤ ꯃꯤꯡ ꯃꯣꯝꯕ ꯀꯧꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯅꯤ ꯂꯥꯡꯉꯟꯕꯤꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯄꯜꯂꯛꯄꯗꯨꯗ ꯃꯩꯍꯧꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕ ꯅꯪꯒꯤ ꯐꯠꯇ꯭ꯔꯕ ꯅꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯩꯒꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯏꯈꯨꯜꯕꯨ ꯇꯨꯝꯅ ꯃꯥꯡꯍꯟꯕꯤꯕꯇ ꯅꯠꯇꯅ ꯈꯨꯟꯖꯥꯁꯤꯡꯕꯨꯁꯨ ꯐꯥꯖꯤꯟꯗꯨꯅ ꯇꯨꯝꯅ ꯍꯥꯠꯄꯤꯈꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯄꯥ ꯏꯃꯥ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯏꯄꯥ ꯅꯨꯄꯥꯕꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯈꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯏ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯗꯨ ꯂꯥꯡꯉꯟꯕꯤꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯥꯎꯔꯤꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯈꯣ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯀꯣꯅꯨꯡꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏ ꯀꯅꯥꯁꯨ ꯁꯤꯗ꯭ꯔꯤꯌꯦ ꯂꯥꯡꯉꯟꯕꯤꯁꯨ ꯔꯥꯖꯀꯨꯃꯥꯔꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯈꯨꯟꯖꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤ ꯍꯥꯏꯕ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯧꯄꯥ ꯍꯤꯡꯂꯤ ꯍꯥꯏꯕ ꯑꯗꯨꯗ ꯂꯥꯡꯉꯟꯕꯤꯗꯨ ꯍꯔꯥꯎꯕꯒꯤ ꯃꯤꯂꯨ ꯄꯤꯔꯥꯡ ꯆꯤꯟꯊꯔꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯁꯨ ꯃꯤꯂꯨ ꯄꯤꯔꯥꯡ ꯆꯤꯟꯊꯗꯨꯅ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯅꯨꯖꯥ ꯑꯗꯨꯒꯤ ꯆꯤꯟꯊꯔꯤꯕ ꯃꯤꯂꯨꯒꯤ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯄꯨꯟꯅ ꯆꯠꯂꯁꯤ ꯑꯗꯨꯒ
ꯅꯪꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯅꯤꯡ ꯇꯝꯍꯜꯂꯨꯔꯁꯤ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯂꯥꯡꯉꯟꯕꯤꯅ ꯀꯞꯂꯤꯕ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯊꯤꯛ ꯅꯦꯝꯕ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕ ꯑꯃꯗꯤ ꯂꯥꯡꯉꯟꯕꯤꯒ ꯂꯣꯏꯅꯅ ꯃꯊꯤꯛ ꯅꯦꯝꯕ ꯑꯍꯜ ꯑꯍꯨꯝ ꯑꯗꯨꯒ ꯆꯤꯡꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯉꯁꯥꯏ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯅ ꯁꯪꯒꯣꯜ ꯄꯨꯜꯂꯝꯂꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯣꯅꯨꯡꯗ ꯃꯆꯥꯒꯤ ꯃꯄꯥꯎ ꯀꯔꯤꯁꯨ ꯇꯥꯕ ꯐꯪꯗ꯭ꯔꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯗꯅ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯕꯨ ꯊꯤꯕ ꯂꯥꯛꯈꯤꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔ ꯍꯣꯏꯅ ꯁꯪꯒꯣꯜ ꯄꯨꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯍꯣꯏꯒ ꯍꯦꯛ ꯊꯦꯡꯅꯔꯔꯤ ꯔꯥꯖꯀꯨꯃꯥꯔꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯂꯣꯛꯆꯞ ꯑꯃ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯂꯣꯛꯆꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯣ ꯅꯈꯣꯏꯅ ꯂꯧꯈꯠꯂꯒ ꯄꯨꯗꯨꯅ ꯂꯥꯛꯎ ꯑꯩ ꯍꯥꯟꯅ ꯀꯣꯅꯨꯡꯗ ꯆꯠꯂꯝꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯂꯥꯡꯉꯟꯕꯤꯒ ꯂꯣꯏꯅꯅ ꯑꯍꯜ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯁꯨ ꯃꯍꯥꯔꯥꯅꯤꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯑꯗꯨ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯅꯤꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯅꯥꯏ ꯑꯣꯏꯍꯜꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯌꯥꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯄꯥꯝꯖꯗꯕ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯅ ꯇꯧꯔꯝꯕꯁꯨ ꯑꯩꯅ ꯊꯤꯡꯕꯒꯤ ꯏꯇꯦ ꯏꯄꯥ ꯂꯩꯖꯗꯦ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯏꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯒꯨꯝꯅ ꯂꯥꯠꯆꯩ ꯏꯄꯨꯔꯣꯏꯕꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯩꯅ ꯏꯄꯨꯔꯣꯏꯕꯅ ꯐꯠꯇꯕ ꯇꯧꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯂꯩꯔꯛꯈꯤꯕꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯌꯥꯝꯁꯨ ꯈꯟꯗꯨꯅ ꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯏꯁꯥ ꯏꯁꯥꯅ ꯄꯥꯝꯖꯕ ꯑꯗꯣ ꯏꯄꯨꯔꯣꯏꯕꯗ ꯍꯥꯏꯕꯗꯤ ꯉꯝꯖꯗ ꯀꯌꯥꯗ ꯋꯥꯅ ꯈꯪꯖꯕ ꯑꯩꯒꯤ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯕ ꯏꯄꯨꯔꯣꯏꯕ ꯑꯗꯣ ꯅꯨꯡꯖꯥ ꯑꯣꯏꯅ ꯄꯣꯛꯂꯤꯕꯤꯁꯤꯡꯅ ꯀꯔꯝꯅ ꯍꯪꯒꯠꯆꯕ ꯉꯝꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯞꯂꯝꯃꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯁꯨ ꯅꯍꯥꯟ ꯃꯈꯩ ꯃꯈꯣꯏꯅ ꯐꯠꯇꯕ ꯑꯣꯏꯅ ꯎꯔꯤꯕ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯈꯣꯏꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯂꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯑꯁꯨꯝꯅ ꯂꯥꯎꯏ ꯃꯍꯥꯔꯥꯅꯤꯅ ꯌꯥꯏꯐꯔꯦ ꯃꯍꯥꯔꯥꯅꯤꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯁꯨ ꯀꯣꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯍꯥꯔꯥꯅꯤ ꯃꯆꯥꯕꯨ ꯎꯖꯕ ꯑꯗꯨꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯆꯩ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯠꯂꯨꯕꯤꯁꯨ ꯃꯕꯨꯡꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯖꯔꯝꯃꯤ ꯃꯍꯥꯔꯥꯅꯤꯅꯁꯨ ꯃꯆꯥꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯊꯥꯒꯠꯆꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯅ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗ ꯂꯥꯡꯉꯟꯕꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯂꯥꯡꯉꯟꯕꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯔꯤ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯔꯒꯦ ꯂꯦꯞꯂꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯄꯥꯝꯖꯔꯤꯕ ꯑꯗꯨꯃꯛ ꯏꯃꯥꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯃꯇꯝ ꯀꯨꯏꯅ ꯑꯋꯥꯕ ꯀꯌా ꯅꯪꯖꯔꯛꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯏꯃꯥꯅ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯅꯤ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯗꯨ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯍꯔꯥꯎꯖꯩ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯌꯥꯏꯅ ꯂꯥꯡꯉꯟꯕꯤꯕꯨ ꯀꯧꯔꯛꯏ ꯃꯍꯥꯔꯥꯅꯤꯅ ꯂꯥꯡꯉꯟꯕꯤꯗ ꯀꯧꯔꯤꯕ ꯑꯗꯨ ꯂꯥꯡꯉꯟꯕꯤꯗꯤ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯧꯄꯥꯅꯨꯄꯥꯕꯨ ꯂꯩꯗꯨꯅ ꯌꯦꯡꯖꯔꯤꯉꯩ ꯃꯍꯥꯔꯥꯅꯤꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯝꯗꯦ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯅ ꯂꯥꯡꯉꯟꯕꯤꯗ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯀꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯂꯥꯡꯉꯟꯕꯤ ꯃꯍꯥꯔꯥꯅꯤꯕꯨ ꯈꯨꯔꯨꯝꯖꯩ ꯔꯥꯖꯀꯨꯃꯥꯔꯅ ꯂꯥꯡꯉꯟꯕꯤꯕꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯗꯨꯅ ꯊꯤꯖꯔꯨꯔꯣ ꯍꯥꯏꯅ ꯊꯥꯖꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯗ ꯇꯝꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯁꯨ ꯃꯄꯥ ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯂꯥꯡꯉꯟꯕꯤꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯦꯡꯅꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅ ꯀꯧꯖꯔꯛꯏ ꯏꯃꯥ ꯕꯥꯕꯥ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯥꯕꯜꯂꯩꯗꯨ ꯏꯉꯛ ꯉꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯊꯥꯕꯜꯂꯩꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯏꯃꯥ ꯄꯥꯕ ꯍꯥꯏꯅ ꯀꯧꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯏꯕꯦꯝꯃ ꯅꯪꯅ ꯏꯃꯥ ꯄꯥꯕ ꯍꯥꯏꯗꯅ ꯀꯧꯔꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯑꯣꯏꯔꯕ꯭ꯔꯥ ꯏꯃꯥ ꯄꯥꯕ ꯅꯆꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯑꯩ ꯅꯈꯣꯏꯒꯤ ꯅꯆꯥ ꯂꯥꯡꯉꯟꯕꯤꯅꯤ ꯏꯃꯥ ꯀꯔꯤ ꯍꯥꯏꯕ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯂꯥꯡꯉꯟꯕꯤꯅꯤ ꯍꯥꯏꯕ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯃꯥꯅ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡꯁꯦ ꯎꯗꯕ ꯀꯨꯏꯔꯦ ꯏꯃꯥ ꯈꯨꯟꯒꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ
ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥꯅꯨꯄꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯇꯁꯦꯡꯕꯃꯛꯁꯨ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯥꯕꯜꯂꯩꯅ ꯃꯆꯥꯅꯨꯄꯤ ꯂꯥꯡꯉꯝꯕꯤꯕꯨ ꯂꯩꯁꯥꯕꯤ ꯀꯥꯕꯛ ꯀꯥꯕꯛ ꯐꯥꯔꯛꯄꯗꯒꯤ ꯀꯥꯏꯅꯈꯤꯕꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯛ ꯂꯥꯛꯁꯤꯟꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯂꯥꯡꯉꯝꯕꯤꯅ ꯃꯄꯥ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯏꯃꯥ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯄ꯭ꯋꯥꯅꯨꯄꯥꯗꯨꯗꯤ ꯀꯗꯥꯏꯅꯣ? ꯐꯅ ꯆꯥꯎꯔꯝꯂꯒꯅꯤ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥꯗꯣ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯁꯦ ꯅꯪꯒꯤ ꯅꯧꯄ꯭ꯋꯥꯅꯨꯄꯥ ꯐꯤꯔꯦꯞꯄ ꯑꯗꯨꯅꯤꯅꯦ"꯫ ꯃꯃꯥꯅ ꯃꯧꯄ꯭ꯋꯥꯅꯨꯄꯥꯕꯨ ꯃꯁꯛ ꯇꯥꯛꯂꯗꯨꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨ ꯃꯁꯛ ꯈꯪꯅꯍꯜꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯥꯕꯜꯂꯩ ꯍꯥꯟꯅꯒꯨꯝꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡꯒ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯂꯔꯣꯏ ꯈꯜꯂꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯍꯥꯟꯅꯒꯨꯝꯅ ꯄꯨꯟꯅ ꯎꯅꯕ ꯐꯪꯕ ꯑꯗꯨꯗ ꯍꯔꯥꯎꯕꯒꯤ ꯄꯟꯈꯤ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯈꯣꯡꯌꯥꯝꯕꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯃꯣꯝꯕꯕꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯥꯞꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯣꯝꯕ ꯑꯃꯗꯤ ꯂꯥꯡꯉꯝꯕꯤ ꯑꯅꯤ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯈꯔ ꯂꯩꯔꯕ ꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯂꯨꯕꯤ ꯑꯃꯁꯨꯡ ꯐꯤꯔꯦꯞꯄ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧ ꯃꯣꯝꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯥꯡꯉꯝꯕꯤ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫